ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ Library of Manipurna ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ Oja Saroj Nalini Khomdram ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯈꯨꯕꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯀꯣꯛ ꯅꯣꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ 2022ꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ episode asi imagi mapuk numit 75 birthday da dedicate tauraga imana su mana pamjaba pick tauraga ngasigi program asi akoi sandokjage ai technically amtang check taujage pumna magna su minute amatang lobira kanda social media da amtang share taubiyu kadai dagi yengbira ibano haibadu soidana comment taubirau aduga akoi mayamna share tauringaida dagi akoi ahanbagi pullingaisida ima kamain taubiri aduga imagi birthday du kamaina celebrate taure habadu akoi mayam tang pau tambi mukasu hanna punamakpu bhakti kachari khuramjari kok nonjari aduga loina na 29 December before yesterday haju batare masi aigi 75 complete oiraga ngasi dagidi sahi kya sure na hangkanda ai 106 sure na daina hairani aduna adugumba numituda aingonda yang ngakpa amaka keno taure aina yahurakpada yangali ai hogatpase 4:30 to 5 ta ai se always time adum hogatpa hai chimika thokpada du mamang da buthoobni adai du da aina ai mobile se hana jar langna yengbi se ai ge dum habit leiba adai aina chatlangna hangbo matam sida ai di ai birthday gi kanana numitugi nongalagam dai da bu kanana wish ta widoino kaina ai kaimta tha tawjaba nate adubu ai gi yam nung si rabi St. Joseph School da sister oigibi sister Rosin sina mana ai gi birthday gi ma loina bani si pau khongna banina ai sahi kya sure kan loi hapaga mana mai video makha thaname ba ko aina kai ma kai no siboina ai di khangdamnina mana dain tharakani ai si kaimta thadamnina ai photo amda mai chakar mayai gi do aruta ai nama yeng kanda ai se happy birthday do da taurine adai ai di yam nuai ba imam pokte mai nam ta tawdrimnina ai di yam nuai ba poktana ko masidi ai gi friend circle icha singda hana thadu ogena mamli du daina mi dum thare na khangjaba aina haibai heise mai tauraga mayam du naga wish tawbiraktana yamna nuai ba haitare mi kuto aduga tasengna makidi ai di birthday haraga mayamna khangnariba cake kaktana imana baga laktana gift kapi besidi ai adu ichana video ai changjade ai sida akoi yumda lairabanina adu ichachingi mayumda leiba matamdadi moina cake ka leidana kaino tawi adu ai ka koi thabak simade ai sutok tokdade ai am ikai jaba adu ai pokpadagi su ai madu aina su kaya adomda samudre ai gidi birthday numin sida ai kano mandir da sasaba aduga aigi imungi lining thau aduga lemren loina puja suja puja aigi kapham thokpat untigi ai kachari puja se kacharaga ai maruma panghi jaksing lakwi danaga as wish ka tawdana tawi ai di kenta keno tawbanate adubu aina mi jaksing khara di lakadore ba pause message da hairakpadagi aina kaino atuma hau khara thammaga adumaina kitang moi ama lakpiba adu nungsibibadu aduda aina so kainom piningdana adumbadi tawi aduga cake nungga tawdana khotana adumbagi birthday dina chate aina pamjaba se ade ai ayukta gobindagi darshan se chaningba adubu ayukta chatpasi kitang khuyongna dore pung 9 gi arti se adu oraga din nungthin gi pung 3 gi gwan sida chatlasi ena ai angang sa sing amaga aiga chatlaga loi gobinda darshan tawjare yam nuai ba mana
ibungo ama kuira bagi mamangda aina lagi art se MPhil tawri se aina 1989 89 90 adudani aina MPhil tawba se aduda lagi art sida thengna jagiba ikwa ibungo ama su numituda muksa khangmai khangna dana mana su hingna ngarang da thokpa dawna yamna nuksibina tawdana oja smai tawdana madam gi keno the famous 108 108 dishes of the Govindaji temple Manipur gi larik ama so ingonda akhoi gi darshan loira kan sida ingo si unadana wari sadana sumaina pibirei ingonda ado asumai tawdana aisa adu kilometer mati yamna pungning nungaiba ina larik sini aduga mayayda yauri manung si amtang hangdokjarake ma'am sida 1008 chamaga nipan mathen chamaga nipan gi udraima ure si pibiraktana aduga aingonda su achauba kainoma thoda ama akhoi Govinda da katpa yaba yadabagi matangda amatanga ibira diena masate adum piraka dawani aduma su ai hojik pending da lejari aduga sida su sida iningka laisemba sana dawba iningthau si mana khoiramba ibe maduga khoirambagi amasu manung sida yawi sumain tawdana aigi tasengna pokpa numiki ngarangi mamang nahan 29 simadi hek nungan badai pungning nungai ba dum hojagare na punama pu khoiramjari ado sida aigi bad numiki haiba tare bade de haida ba yade dana kanoda pokpa numit haige de nungai roena aina bade haijaba wani aduna bade dugi celebration do ai samlamna sida pijari dagi akoi imagi birthday da message si aina Facebook da thagatjabani ado ai imagi damakta pathokjage adoga akoi masi comment pabase mana changa kan da thiraga paba khotpasi kaya keno tawdabagi aina ngasigi show sida adoki matik mayamna nungsibiba support tabirakpa message thabirakpa pumnamakse imana to intadragadi aina nungai taba aduna imagi damakta pathokjarake akoina 2022 sida leptana akoi masi Saturday khuding maksi ta thabak achin balai rasumana akoi gi damakta kaithokpirakanda soidana tawbirakpadagi akoi khangdaba Library of Manipur gi damakta record tawrasi haibagi focus sida tawbadagi khangdaba mayam se sum jongthoraga khangningba pohanba masi imana magi Manipuri literature senungsi basinani akoina kitang comment se share tawdringai da ai keno yengjarake ai tang haizarake akoina 2022 da karina tawgri se haisi aduga keno tawre ai amtang haizarake akoigi banga bandhugi leibakta baithokjon ibohanbi ko masi paba haurai adagi maitailongi khorirol da khomjan balan arambam ongbi memchobina ibiba madusu aduga writer mayamna khomjanba aduga koina feature tawjakibana writer arambam ongbi memchobi desmain tawdana koina episode ani tawjaki adagi bor sahib ongbi sanatam bisi koina private collection oina larik se full pabiki akoi mana koina matang koina paba taba ngamjadabase akoi masine ta Bangalore da leibesida matang akoi myam padana yamna akoigi ihei oi hore haibetare ko dagi sairengi numit tasu imana poetry amok mayam nungsiba poetry khangat pirakanda akoigi damakta celebrate tau bikiba haibetare ko masi sumana mu recording ga tawdana amuk tharakiba adu ningsangi
Laurembam Bedabati Devi ki isay nachom madu kunung isay nachom madugi lyric tusu akoy da introduce the wiki the second World War from grandmother ine amnung siba koy na second World War gi story gi abok amagi wari buddha khwairapamna ibi kiba madu su imana pabikre dagi amna nung siba kabui salang mai bagi maramda haidana khamba thoibi sereng da kabui salang mai bagi maramda haibasi Dr. By DL kabui na ibi kiba masi aina Manipur da tholakpada amna nungaina ima ibani Manipur gi set da pamina kibani akoina madugi maramda khangba ngambase adagi kalen thagi leibak lei elang bam rachni kantana iba masisu pabigre ima na ningsang bibra ima na kaurang bayai khoi si phanem na pare mathang kaude ningsangi okay adagi nangi chinban gi machu na haibasi moirang them malayana iba masisu pabigre dagi ekoi tada haibasi yam nuksiba novel haitareko macha hizam gunona ibasi na nuksiba ekoi tada si so koi tahan bikre adagi muni ningsing wari novela mamok salam tomba na ibiba masisu amna koi na nungaiba ningsing wari si akoi gi real life story the based aurakanda akoi gi yamna phazaba like amani masisu akoi myam da tahan bikre Jahera by Mahakabi hizam anganghal masti su akoi na mung nainaki akoi naina minaki andagi Khomdram degi celebrate minaki degi nene chitrana amok akoi gi aibi Pramodini Oja Pramodini gi magi larik mayam se akoi na mok paaba hurakpa kanda nene chitrana su paaba madu hobiki aduga magi si release ti akoi na 2022 sida tauba ngamjadri aduga akoi gi editing taubagi line da yam laire recording se akoi na offline da su smain tawtana imai bani sina taurakanda khara de akoi na uchaki bani smain tawdana akoi na thabak si mathang adum chathajarak bani hizamangang halgi phnam tawkhre akoi na Jahera da focus tauba adagi Kumari Takhelambam Thoibi Devi gi magi life and work Kumari Takhelambam Thoibi Devi magi life and work adusu akoina writer woman writer focus taubada tawzakre likhidraba wari ningthaujam binoi sing amadi jananeta irabot masi manindra konsamna iba larik ni masi su imana chapter phanayam pabikre dai khwairakpam chawba sing magi maramda khoi mayamna naina jakre khamba thoibi si akoi na muk keno mayamna yamna ta ningbadagi amo koi imana hana US da pabiki basi akoi na muk handaki chahi sida mutaminaki Mamang Lekai Thambal Satle Laishram Samarendrana Mana Ibiramba Sisu Akoi Naina Minakre Inspection Report short story by Lama Bambiramani Masisu Yam Nongaiba short story Gida Imana Lokat Biki Bani Adagi ay kitanga amtang sing zarake smain tawdana akoi gi imasina Saturday khudingi soidana akoi gi damakta larik mayam si lokhat piraga tawbibagi damakta thagachari akoi mana tawbiri si akoi gi amna chawba khudol ni Library of Manipur
ꯍꯧꯃꯤꯟꯅꯈꯤꯕꯁꯤꯁꯨ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ Manipuri script si mang kini haina ki badagi haibade akoi transition se sidagi recording taurakanda tum tumgi generation gi thamasi haibagi focus sida tauzaki bani aduna imabu thagachari aidi macha ma oina angang oiringai da koina lantern ga thalakanda candle ga thalaga imana larik pabirakpani adubu akoi hujiki anauba technology se masila abu matungda amok akoina technology sizinaraga dum akoise lam lam laina rastu dum pabi bagi damakta thagachari ai imagi wishes bibirak pase masi ai imadam tang ai pathok charake mensi amna yami adubu aina ming mayam si imada tahaningi imagi damakta mangon bibirak pa nungsi biba mimyam si imada aina khanghan janingba da yengbiriba pumna makna hujik koi ngasigi show si imagi the dedicate tawraga tawpa show si yawi bagi thagachari aduga chahi loirakpagi su aduna adomna chahi loirakpasida kari 2022 da kari phaubi ki habatu soidana comment ta ibirau pathok charake kamaina 2023 lakpasi kamain celebrate tawgani habatu mayang lambam daina Robin Maitai na wish tawbirai ima Raj Kenebona yam nungsiba ama ibirai masi pathok charake happy birthday my bema lakadauba imagi numit khudingda nungsi batana thallaba thawzalgi laina singtana khoithum laba lainam singyeng birasanu imana pangthok janingba imana sagacha ba asa sing ngamnamak mangphaunaba oirasanu nachana imagi damak taibang mapuda khurumjari na yam nungsiba poem macha haitare masi ama ibirai Raj Kenebona Daina Yankom Indira Rajkumari Tarun Kangabam Pinky Moirangthem Pinky Lamabam Khairakbam Buddha Singh Rajeshwari Devi Tapta Fan RK Buddhimanta Maibam Rajendra Singh Krishna Kumar Sharma Shakitombi Rajkumari Jungkham Mocha Sadhana Ningthaujam Pumnamakna imagi damakta happy birthday na wish tawbirai Sadokpam Ranjit Tana yaudana amukka hena nungai na leiba oyuko haina yam nungsina masi love sign emoji mayam tawraga utpirai ado soidana noma aina masigi scroll tawraga imada uchage Jyoti Khumanthem Vidyabati Rajkumari Haisnam Jogen Singh adagi Dennis Hirangchal Bipil Yumnam Mina Longjam Mrinalini Konjengbam Rita Thokchom Mina Kumari Yankom Laima Mangang RD Takhel Prapita Khoyum Them Picha Laishram Gita Kangabam Puspakanta Luang Binarani Kangabam CH Sunita Linthoi Mayengbam Buddhadev Aribam Sharma Krishna Devi Mina Sinha Memicha Khondongbam Sinthak Kuman Pumna Magna Imagi Damakta birthday wishes Pibirai Landhoni Laishram na once more happy birthday Indomcha. I wish you a very pleasant and peaceful year ahead. I am very proud of you to be my auntie and mentor. I do respect your spirit of living with a reason and love you. And I am sina koigi inama Landhoni na ibirai Emabati Rajkumari Khagemba Sanabam Elangbam Sulodhani Raarke Deepak
Khom AK Bizaya Azai Lui AK Bizaya Sibo Sida Amok Akwe Imagi Damakta Yam Nusina birthday wishes Pibirai Azai Lui Nui Maina. Happy birthday to your beautiful mom. I admire her. God bless her. Haina Ibirai. Otojit Ketri Mayumna. Happy birthday. Best wishes to Ima. Wishing her good health and lots of happiness. Haina Ibirai. Jit Akoijam. Happy birthday, madam. Wishing you more wonderful years. Haina Amnusina. Kamen Matang Matang Ibirai. Lina Konjangbam. Happy birthday, ma'am. Wishing you good health. Lina Konjangbam si ako'y natay ima ako'y iskonda kano drama matawdo. Madara kano sita sa maduning singi nung si smile taw na ako'y mana ozaw aduna smaina matang nung sina imagi na magta ibirai imagi Satra Satri Pumna Magna Irapasi yang Badayam Nangwanda Nuksiba Mapawi Heli Tangbam Memyo Ningombi Ingo Chau Ba Lukram Max Ningombam Nanau Mutum Sign Ibiday Adagima Judith Livin Sina happy birthday to your beautiful mommy Masi Aigi artist friend ni Masi 80 chahi 80 helaba akoigi amna talented oiba artist ni manasu nangi damakta wishes pibirai nangi maramda sumakoina wari sabada tabada mana yamna nusina taza bahai tara Rubina Akhtar yamatam kuira bagitong da Rubina nasu yam nusina wish pibirai RK McCall Singh Raju Salam Sundar Sharma Khogen Khangja Rakpam Rajkumar Singha Basanta Sharma Pumnamak na imagi damakta mangon oinaba aduga birthday wishes pibiri Michael Singh na Ojabu Karisu Khangja Driba Nacha Aihak na Kurumjari. We are very proud of you and all your accomplishment. May Supreme Lord grant you with long and healthy life. We wish you a blissful birthday from your students of BIMS. Aina ibire. BIMS. Oh, okay. School gi Satra Singh name. May pe mayam nung sireda. Aduna ako'y magi smain tawag na commencing si pabada duki matik blessed oiba imabu nung sibi ba dagi imana tawriba si da aina ako'y nakahitare yamna precious oina lawba masi imada ako'y nakhangjan haning bahitare imana yamna wana kay haini ako'y Saturday show sa yam luna lawzaraga mana preparation tawba khotpa masi mayam si ako'y gidamakta niko ay nakhalaganda ako'y mayam na wishes tawrok pasida yamba matamda imapun si biko ako'y gilarik pa agad apa yam wali aduna Serju Zubi Atom Monica Mangang Jaswan na may rakpam Diamond Mangang Renubala Sairem Rajkumari Junita Kesav Thaudam Babita Singh Anuradha Khomdram Sanjembam Singh sumain tawdana imagi damakta wishes pibirai adagi asomnakan gi Facebook ki page sida amuk ay tawzarake ako'y sa mapam-mapamda comment si pangbagi ay na miss tawraga di ngakpigani miss tawraga di nga sige comment sida so ita namuk ibirau Lenin Kumancha Hemchandra ning Tawja Avi Meta yamna nungsi na birthday wishes pibirai aduga long healthy life ki damakta wishes pibirai Ketri Bharadwas na happy birthday ima haina ibirai Sapna ning Thaujam
Abema Bijoy Salam Mala Oinam Loyang Anbi Romila Mutum Chan Luang Daina Sagol Sem Ibecha Laishram Nono Mangang na happy birthday ibok hai na ibirei ibok oja ko ichema ningthau jam susila na happy birthday ichema hai na ibirei kaino akhoi gi oja susilani nengita taurangbam amom chanu sana tombi binobala wangkai mayum thokchom gita chanu m brajeswari devi ninghor mahong now imagi Saint Joseph ki student yamna nungsi smaina ming aina khangbasu adum yaurakpasi Sahida Chaudhary ima gidamakta wishes pibirei Bishwaya Kongkham Asha Thongam Robinson Maikam Maibam Joy Chandra Babi Devi Rajkumari Sharda Azishian Robin Thokchom Ketrimayum Maheshwari Narmada Sharma Ranita Maibam Premananda Yumnam Binapani Thongam Ujalisanap Rajkumari Ranjana Rakesh Kumar Thangjam Victoria Sana Jaubi Haubam Thaja Sanasam Hari Piari Hanjabam Kumanthem Noni Jiten Oinam Ba Somo Angom ima tadre imagi konjendu tadre imagi du konjendu di tadre aduna amtang kena taubira ay ima tadre kay hay no ima kay dore ai phone nam lak pa dugin ay no mi sure tawri ngay sa phone tawri si bo akoy ma si suba at nungay pa na imay birthday ay na somna kan the birthday ki comment pa tho iya duga kay no akoy man ngang iseng kali sine akoy technology ki natte somda ay na kan na pari duga phone among lawri do na kay no Gata dia dum king lay dore ka mai mu chatoi no ai khang dia ba no kay dore dum present oi ba mi ekhat to le nam lay thabak ama tawbada akoy se present oi min na se ba ay ti somna kan da kay no imana nga tadre na kaktat ke tawru re adum king sa no kay sukay de Ratneswari aina imada pari maming singse imana tana na bane ba do kadai bhauta krage do ai huji khangdre yare aduna hairo koi gi sida adu present oi minasi sini ain tawjari se aina mangang ni akhoi mana ma tawrakani ai tin dok ninge ko mayam amta khanbiyo aina mingse kanna pari akhoi madata na ba mana thibada khangaroi na duka akhoi mana somna kanda phone tawraga mu live tawringai sida phone amuk tawraga muk tawrai masida di aisa khaga ko noksa baiwani kitanga di pungning se sauning bayaure live tawringai da kana no phone amta khingbi rakano khoi magida aduga tawraga su ima paibiganu
ꯑꯗꯨꯗꯤ ꯀꯗꯥꯏꯐꯥꯎ ꯄꯥꯈ꯭ꯔꯕꯅꯣ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯏꯟꯁꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯗꯤꯁꯇꯔꯕ ꯇꯧꯈ꯭ꯔꯦꯕ Oh, Ranita, ꯔꯣꯕꯤꯟ Ranita ꯊꯣꯛꯆꯣꯝ hoy yaukre. Narmada Sharma Ranita Maibam Prema Hmm. Nanda Yumnam Binapani Thongram Ujali Sanap Rajkumari Ranjana Rakesh Kumar Thangjam Victoria Sana Jaubi Haubam Thaja Sana Sam Haripriya Hanzabam Khuman Them Noni Jiten Oinamba Somo Angom Ratneshwari Goswami Kishan Moirangthem Victoria R.K. Gambini Laistram Amarjit Konthaujam Mangsata Bam Padma Bitta Laistram Waheng Bam Satyabati Mando Chanu Oinam Achoy Bam Tombi Sana Mangang Chanu Sanglakpam Pratima Sharma Pumnamakna Yamna Nungsina Happy Birthday Wishes Bibirai Bayona Tayen Jamna Su Yam Nungsina Nena Leni Haina Kauraga Wishes Bibirai Panti Gonmai Suni Moirangcha Thara On Tungsang Now Deepa Irengbam Rita Thokchom R.K. Tharaksana Maximus Pebam Rojen Loktongbam Robert Thokchom Pumnamakna Happy Birthday Gi Wishes Bibirai Hamom Pramodna Happy Birthday Ima enjoy your day with lots of happiness laughter and love in life enjoy Haina Ibirai Sonamani Satya Sakhi Chinglai Lai Ching Lakshmi Hizam Nayam Nuksina sincere regards and deep appreciation. May God bless you abundantly with good health and happiness. Priya Lata Ahibam na wish tawbirai matang Ganga Devi Sharma Uttam Kumar Mangola Devi Daski Annie Shila Yumlembam Bedamala Sanabam Bishwapriya Lamabam Taurangbam Vikas Yumnam Romesh Bhavani Adhikari Ning Thaujam Lembi Goldi Maishnam Binoy Smile Taudana Aina Facebook page Amadi Akoigi Facebook profile da Thabirak Pasingsi Gi commenti Pazare Dagi Aina Thiba Kangdaba Ataisu Yarongani Masmai Taudana Imagi Damakta Yam Nuksina Wish Bibirai Adudi Akoina Imada Ngasigi Keno surprise Haitare Imana pick up Taubagi Maramda Madu Imada Muksina Zarage Imana Mayamna Smaina Yam Nuksina Ibira Pasikari Paubi Hakadu so Akoi Mayamda Takpiyu Imada Muksina Zarage Aihangna keno sugyamba ichasing adu isusing agi colleague punamangna agi damakta wish bibirakpagi damakta now I am so emotional harau bagi kamning bato punamapu kholumjari aduga punamapu yai phamangona amasu aihang pijari Aduna Imana Smain Taudana Aina Ima Smain Taudana Ima gi birthday wishes pire se kadai no ina hangbata ina ngasigi program si Ima da dedicate tauzage ina tauzabani tuna pumna mangna Ima gi damakta wahai nungsiba haibirakpa dagi Ima gi birthday si akoina lapna leirabanina akoina kaino personally laga yauzaba ngamjadragasu akoigi Magi Chagum Laba Haitare Kumayam Sina Lakpiraga Sakumana Smasula me photo mayam uba Madude Am Nungaya Dana Masini Akwegi live sita Akwegi Pokmina Ba Pokmina Daba like Denung Sinaradi Atom Yamna Nungsiba
ꯑꯗꯨꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯉꯁꯤ ꯄꯤ ꯇꯥꯔꯤꯁꯤ ꯃꯥꯅ ꯅꯨꯡꯁꯤꯕꯗꯨꯒꯤꯅꯤ ꯏꯃꯥ ꯄꯤ ꯇꯥꯒꯅꯨ ꯑꯝꯇ ꯑꯗ ꯕꯣꯕꯣꯛ ꯑꯣꯖꯥ ꯅꯦꯅꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯧꯕꯤꯔꯛꯇꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯗꯤ ꯏꯃꯥ ꯃꯊꯪꯒꯤꯁꯤ ꯍꯧꯖꯤꯛ ꯃꯈꯥ ꯆꯠꯊꯁꯤꯔꯥ ꯀꯩ ꯇꯧꯁꯤꯒꯦ ꯑꯩꯅ ꯄ꯭ꯂꯥꯟ ꯇꯧꯖꯕ ꯑꯃꯈꯛꯅꯦ ꯀꯩꯅꯣꯅꯤ ꯅꯍꯥꯟꯃꯨꯛꯀꯤ ꯅꯪꯒꯤꯗꯃꯛꯇ ꯍꯥꯏꯗꯅ ꯑꯩꯅ ꯑꯋꯥꯔꯗ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯖꯥ ꯄꯥꯕꯨꯡ ꯇꯣꯝꯕꯤꯅ ꯈꯨꯗꯣꯟ ꯇꯝꯃꯛꯄ ꯅꯉꯣꯟꯗ ꯇꯧꯕꯅꯤ ꯑꯗꯣ ꯅꯪ ꯂꯩꯇꯕꯅꯤꯅ ꯑꯩꯁꯦ ꯁ꯭ꯇꯦꯖꯗ ꯀꯧꯈꯠꯂꯒ ꯑꯩꯕꯨ ꯑꯣꯅꯔ ꯇꯧꯕꯤꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯉꯁꯤ ꯁꯛ ꯇꯥꯛꯍꯧꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯅ ꯄꯥꯝꯗꯕꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯉꯕꯁꯨ ꯊꯦꯡꯅ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯁꯛ ꯑꯝꯇꯪ ꯇꯥꯛꯆꯒꯦ ꯑꯗꯨꯒ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯏꯁꯣꯔꯃꯛꯅ ꯍꯦꯛ ꯄꯤꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯃꯒꯤ ꯏꯕꯨꯡ ꯑꯃꯒꯤ ꯀꯩꯅꯣ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯄꯤꯕ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕꯁꯤ ꯃꯁꯤꯃꯁꯨ ꯑꯩꯍꯥꯛꯅ ꯇꯦꯟꯇꯛ ꯇꯧꯏ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯁꯤꯃꯁꯨ ꯄꯥꯊꯣꯛꯀꯦꯅ ꯈꯟꯖꯔꯤ ꯑꯗꯨꯅ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤꯁꯤꯡ ꯄꯨꯟꯁꯤ ꯑꯃꯗꯤ ꯁꯥꯍꯤꯇ꯭ꯌ ꯅꯩꯅꯕ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯁꯤꯗ ꯈꯤꯇꯪ ꯃꯇꯦꯛ ꯑꯣꯏꯅ ꯂꯥꯏꯔꯤꯛꯁꯤꯕꯨꯗꯤ ꯌꯥꯝ ꯊꯥꯏ ꯄꯨꯝꯅꯃꯛꯅ ꯏꯕꯤꯕꯅꯤ ꯑꯩꯒꯤꯁꯨ ꯏꯕ ꯌꯥꯔꯝꯕꯅꯤ ꯑꯩꯅ ꯈꯪꯖꯗꯦ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯗꯅ ꯌꯨꯝꯗ ꯐꯖꯅ ꯁꯦꯇꯜ ꯇꯧꯔ ꯂꯩꯇꯕꯅꯤꯅ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯗꯣꯔꯤ ꯀꯔꯤ ꯀꯅꯥꯅ ꯀꯔꯝꯍꯥꯏꯅ ꯏꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯀꯣꯛꯇꯗꯤ ꯂꯩꯔꯒ ꯏꯊꯣꯛꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯄꯟꯖꯒꯦ ꯁꯤ ꯃꯅꯨꯡꯗꯕꯨꯗꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯗꯨꯅ ꯑꯣꯖꯥꯒꯤꯁꯤ ꯃꯌꯥꯝꯅ ꯑꯣꯖꯥꯒꯤꯗꯃꯛꯇ ꯑꯣꯖꯥꯅ ꯇꯧꯕ ꯊꯕꯛꯁꯤꯡꯁꯦ ꯁꯤꯁꯨ ꯐꯣꯡꯕꯤꯔꯦ ꯑꯣꯖꯥꯅ ꯃꯁꯥꯅ ꯏꯕꯁꯨ ꯐꯣꯡꯉꯦ ꯑꯗꯣ ꯚꯣꯂꯨꯝꯁꯤ ꯆꯥꯎꯏ ꯑꯗꯣ ꯂꯣꯏꯅꯃꯛ ꯄꯥꯕꯗꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯣꯖꯥꯗ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯈꯨꯔꯨꯝꯖꯔꯒ ꯃꯁꯤ ꯈꯤꯇꯪ ꯑꯩ ꯁꯩꯍꯧ ꯈꯤꯇꯪ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯑꯩꯍꯥꯛ ꯑꯗꯨ ꯇꯧꯖꯔꯤ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯔꯛꯂꯒꯦ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤꯁꯤꯡ ꯄꯨꯟꯁꯤ ꯑꯃꯗꯤ ꯁꯥꯍꯤꯇ꯭ꯌ ꯅꯩꯅꯕ ꯃꯤꯠꯌꯦꯡ ꯀꯌꯥꯗꯒꯤ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯕ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯕꯤꯆꯥꯔ ꯇꯧꯕ ꯃꯅꯤꯄꯨꯔꯤ ꯁꯃꯥꯂꯣꯆꯅꯥ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯔꯨ ꯆꯪꯂꯕ ꯁꯤꯡꯊꯥꯅꯕ ꯌꯥꯔꯕ ꯀ꯭ꯔꯤꯇꯤꯀꯦꯜ ꯔꯥꯏꯇꯤꯡꯁꯤꯡꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯏꯗꯤꯇꯔ ꯅꯣꯡꯃꯥꯏꯊꯦꯝ ꯁꯁꯤꯀꯥꯟꯇ ꯁꯤꯡ ꯃꯁꯤ ꯁꯁꯤꯀꯥꯟꯇ ꯏꯕꯨꯡꯉꯣꯁꯤ ꯑꯣꯖꯥꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯍꯜꯅꯤ ꯃꯥꯅ ꯏꯗꯤꯇꯔ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯕꯅꯤ ꯍꯟꯗꯛꯀꯤꯁꯦ ꯅꯍꯥꯟꯃꯨꯛꯀꯤꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯑꯅꯨꯔꯥꯙꯥꯅ ꯐꯣꯡꯉꯤ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯃꯆꯥ ꯃꯉꯥꯃꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯪ ꯂꯥꯎꯕ ꯉꯥꯛꯇ ꯑꯣꯏꯅ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯆꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛꯁꯤꯒꯤ ꯈꯨꯗꯣꯟ ꯇꯧꯕꯤꯕꯒꯤ ꯃꯔꯝꯁꯦ ꯑꯩꯒꯤ ꯀꯩꯅꯣꯅ ꯏꯆꯥꯅꯨꯄꯤ ꯃꯣꯅꯤꯀꯥꯅ ꯄꯥꯕꯨꯡꯗ ꯏꯕ ꯆꯤꯊꯤ ꯑꯃꯁꯦ ꯑꯣꯖꯥꯅ ꯐꯣꯡꯕꯤꯕ ꯑꯗ ꯐꯣꯡꯕꯁꯤꯗ ꯃꯅꯨꯡꯗ ꯏꯔꯤꯕ ꯃꯌꯥꯝꯁꯦ ꯔꯥꯏꯇꯔ ꯑꯣꯖꯥꯒꯤꯗꯃꯛꯇ ꯏꯕ ꯃꯌꯥꯝꯁꯦ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯑꯃꯃꯝꯁꯦ ꯂꯣꯏꯅ ꯄ꯭ꯔꯖꯦꯟ ꯄꯤꯖꯕ ꯑꯗꯨꯗ ꯑꯩꯕꯨꯁꯨ ꯏꯆꯥꯅꯨꯄꯤꯅ ꯌꯨ.ꯑꯦꯁꯇ ꯂꯩꯔꯕꯅꯤꯅ ꯅꯪ ꯂꯥꯛꯇꯅ ꯂꯧꯔꯣ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯅ ꯂꯧꯖꯔꯨꯕ ꯂꯥꯏꯔꯤꯛꯅꯤ ꯌꯥꯝꯁꯨ ꯐꯖꯕ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯖꯕ ꯑꯩ ꯀꯣꯛ ꯃꯅꯨꯡꯗ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯣ ꯑꯩꯅ ꯋꯥꯔꯤ ꯑꯣꯏꯅꯗꯤ ꯍꯥꯞꯍꯧꯗ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯅ ꯏꯔꯨꯕꯒꯤ ꯂꯥꯏꯔꯤꯛꯁꯦ ꯐꯪꯖꯔꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯋꯥꯔꯤꯗꯨ ꯑꯩ ꯃꯌꯥꯝꯁꯤ ꯂꯤꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯋꯥꯔꯤꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯂꯥꯟꯊꯣꯛꯆꯒꯦ ꯑꯣꯖꯥꯁꯤ ꯑꯩꯅ ꯀꯩꯅꯣꯅꯤ ꯕꯤ.ꯑꯦ ꯐꯥꯔꯁ ꯏꯌꯥꯔ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ since 1967 ꯑꯩ 70ꯗ ꯕꯤ.ꯑꯦ ꯂꯣꯏꯌꯦ ꯑꯗꯨꯅ 67ꯒꯤ ꯑꯦꯔꯤꯌꯥꯗ ꯑꯩ ꯕꯤ.ꯑꯦ ꯐꯥꯔꯁ ꯏꯌꯥꯔ ꯇꯝꯃꯦ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯃꯇꯝꯗꯨꯗ ꯑꯣꯖꯥ ꯑꯣꯏꯕ ꯆꯪꯉꯛꯄꯅꯦ ꯑꯩꯏꯂꯦꯛꯇꯤቭ ꯃꯅꯤꯄꯨꯔꯤ ꯂꯧꯖꯔꯛꯏ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯥ 23-24ꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 2 ꯂꯧꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯑꯩꯒ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯃꯃꯤꯡꯗꯣ ꯀꯩꯅꯣ ꯑꯩ ꯃꯃꯤꯡ ꯍꯥꯏꯔꯔꯣꯏꯌꯦ ꯑꯗꯒꯤ ꯈꯔ ꯀ꯭ꯂꯥꯁ ꯌꯥꯎꯔꯀꯥꯟꯗ ꯁꯤꯕꯨ ꯃꯅꯤꯄꯨꯔꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯁꯪꯁꯀ꯭ꯔꯤꯠ ꯉꯥꯛꯇ ꯇꯝꯃꯦ ꯑꯩꯗꯤ ꯉꯝꯃꯔꯣꯏꯅ ꯀꯩꯅꯣ ꯏꯃꯥꯟꯅꯕꯤꯁꯦ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯕ ꯑꯗꯨꯒ ꯅꯨꯄꯥ 23ꯁꯤꯒ ꯑꯩꯒ 19 ꯑꯩꯈꯣꯏ 19ꯁꯦ ꯏꯝꯐꯥꯜ ꯀꯣꯂꯦꯖꯒꯤ ꯑꯗꯨꯒꯨꯝꯕ ꯕꯦꯁꯇꯨꯗ ꯑꯣꯖꯥꯅ ꯆꯪꯉꯛꯀꯗꯧꯕ ꯆꯍꯤꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯕꯤ.ꯑꯦ ꯐꯥꯔꯁ ꯏꯌꯥꯔ ꯏꯂꯦꯛꯇꯤꯚ ꯂꯧꯕ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯩꯁꯤ ꯏꯂꯦꯛꯇꯤꯚꯀꯤ
mark se khara yam high oidana punamaki makoksi oiba sahi ohum se aina atum low Imphal College se ada matam da oja principal ni lamisi amna kiba principal amani mayam na oiba ga manade college mayam am so ai jasarure interview ke asu yaujarure adu oja gi personality du diam kijaba aduga magi college sida note tauba chhatra ayamba college gi principal hulanjabati nate pass tawhaning badagi angang singse aranba tawraga su una tanthokpasi yaunade ana haijage aduga ojani lamni di magi college da tamiba chhatra na anphyar min sijina bada ma dum expel tawi 1 year sumain tawdana am strict oiba oja sina ai se manipuri da sum number se khayam phangbanina whole akogi keno sigi class sigi pass se sum taba scholarship macha ama pi matamdu lupa ni phuni chahida aduga phi hunde phi si school phi college phi si hunde matamdu da adu oja singsina nungsi ibi ba haigadra aigi scholarship si phangban numise oja khara keno canteen da ngai raga le Saroj Nalini nangi paisa phangbada khoi cha leira moina matamdu da cha glass chiki aduga 25 pai aduga keno na bora kango pullaga na makhai siki hum khaktani aduda oja mana keno tawduse admain tawdana oja singsina ngai dana oja loina baknate aigi khara keno oiba oja sing chaga pithak khothak na sahi om siam ngai na ai chi like tam Imphal College sida matamdu da oja principal ni lamni sina noma ai se kowi keno da be phasya da nupi cha ma yawbado ma amta ko ro saroj haina kowi ai gi ming se ani ko da kanam hai thuk ten tang khai ka khare metric ngamak padagi adagi di ai se kalang ni adua circular chaliba ta Nepal duna su as nang ojana ne nang tan thokani na haibani adugi ni na he phagi tawre ado matamdu da ngang orimni na ise ki dana ne kala kan ni tana imana bi khusam maga chatle principal gi kano mayada thong dugi mayada lepi adai di principal ni lamni no kan no ponte ko coming kai ga tawra akhoi se kin chang he adai phamu kai ga haire ade phamdre akhoi se class ta gi su thu ga haibani nang nonda hange nang kano tawra oja ama hapta bayadre electric manipuri che aduna kano ne nang oja no pa pamra no pi pamra hai ai oja to mi masak su khang jade oja che MA pass tawraga thola ga leibajani aduga aina oja no pi gi mahutta oja no pa oina hapiradi am nungai nen hairami phare chatlo hain hai adagi di hapta ma gi manungda khoi oja che khoi bu tambi ba lakhre madugi hariba 1967 sidagi oja gi makhada aise like tamba haujarakpane oja se sukimatik serious hoy saite sida aduga ai keno tawe laman chi oja na tai laman chi kop na khaido khajani assignment chi ihan basi kitaga lan ba ya di oja na nang cha lo nang isai sida yadre mamit paire mana yaudre na chingba wahi phagi gi wahi se hairaga iraga makha sida adumaina tambi rakpasina sum chakhraga MA mu ai tamjare MA tamba matam dali oja oina leiramdri Imphal College dum leiram gani leine khali adagi di MPhil tamba matam sida di oja se university da mu lakhre adubu marak sida ID All India Radio gi talksi adum pibiba jem kamla aga jayanta kumar aduga leiriba authority singsina aise kano ni social problem extravagant gumba sugumba siam naina bagi topic se piba thamda ani ga de piba nate thamda mu piba masi gi talk se piram dai sida aina ojagi da changchalle kaisam pachi da gari macham thawi ai se matam du da ojana charang ko piba ne ai gi gari do saroji charang du pai khraga di macha ahum mari ka puraga dum chatpani ka na ojan phagi taw adagi di ojana aina ojada hangali oja ai topic se extravagant in Manipuri festival ni ado ojana sayo do dum tang ta pi ro de hore lo samra kari haidage ado maraki du oja ai khangjare kaina ka haiba
ꯑꯣꯖꯥꯅ ꯍꯦꯛ ꯍꯧꯗ꯭ꯔꯒꯗꯤꯅꯦ ꯑꯩꯒꯤꯁꯦ ꯃꯄꯨꯡ ꯁꯨꯛꯐꯥ ꯐꯥꯗꯦ ꯃꯤꯅꯁꯨ ꯇꯥꯕꯤꯔꯝꯃꯣꯏꯅ ꯈꯜꯂꯤ ꯑꯣꯖꯥꯅ ꯍꯧꯕꯁꯦ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯌꯥꯝ ꯊꯋꯥꯏ ꯇꯥꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯖꯥꯅꯁꯨ ꯑꯗꯨꯝ ꯌꯥꯕꯤꯕ ꯑꯣꯖꯥ ꯂꯩꯔꯝꯗꯧ ꯃꯄꯥꯗ ꯑꯩ ꯆꯠꯆꯩ ꯑꯗꯨꯒ ꯀꯩꯒꯨꯝꯕꯗ ꯆꯤꯜꯂꯒꯅ ꯔꯦꯗꯤꯑꯣꯗ ꯔꯦꯀꯣꯔꯗꯤꯡ ꯇꯧꯗꯧꯕꯒꯤ ꯆꯠꯄꯗꯨꯗ ꯑꯣꯖꯥ ꯍꯣꯏꯗ ꯑꯝꯇꯪ ꯍꯩꯖꯤꯜꯂꯒ ꯈꯨꯔꯝꯖꯔꯒ ꯑꯣꯖꯥꯒꯤ ꯁꯩꯍꯧꯁꯦ ꯀꯃꯥꯏꯅ ꯍꯧꯁꯦꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯄꯁꯤꯅ DDK ꯑꯃꯨꯛ ꯌꯧꯔꯛꯑꯦ ꯑꯩꯁꯦ ꯗꯨꯔꯗꯔꯁꯟ ꯀꯦꯟꯗ꯭ꯔ ꯏꯝꯐꯥꯜꯁꯤꯗ ꯑꯃꯨꯛ ꯗꯤꯁꯀꯁꯟꯒꯤ ꯑꯃꯨꯛ ꯐꯪꯖꯔꯦ ꯑꯗꯨꯅ ꯏꯁꯛꯀꯥꯁꯦ ꯎꯠꯇꯣꯔꯤꯕꯅꯤ ꯑꯗ ꯔꯦꯗꯤꯑꯣꯒꯤꯗꯨꯅ ꯈꯣꯟꯖꯦꯜ ꯈꯛꯇꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯖꯥꯅ ꯃꯀꯣꯛ ꯍꯧꯕꯒ ꯃꯃꯩꯒꯁꯤ ꯑꯣꯖꯥꯗꯒꯤ ꯑꯗꯨꯝ ꯂꯧꯖꯕ ꯑꯗꯒꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯕꯤꯔꯛꯄꯁꯤꯅ ꯑꯗꯨꯝ MPhil ꯀꯩꯅꯣ ꯇꯝꯃꯦ MPhil ꯇꯝꯃꯛꯑꯦ ꯑꯩꯁꯦ 19 ꯀꯩꯅꯣꯗ 80ꯒ 9ꯗ ꯔꯤꯁꯥꯔꯆ ꯇꯧꯔꯒ 91ꯒꯤ ꯀꯟꯚꯣꯀꯦꯁꯟꯁꯤ ꯌꯥꯎꯔꯒ MPhilꯁꯤ ꯂꯣꯏꯁꯤꯟꯖꯕꯅꯤ ꯑꯗꯨꯅ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯑꯣꯖꯥꯒ ꯑꯃꯨꯛ ꯊꯦꯡꯅꯖꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯞꯅꯕ ꯂꯩꯇꯅ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯖꯥꯅ ꯒꯥꯏꯗ ꯇꯧꯕꯤꯕꯁꯦ ꯍꯧꯖꯤꯛ ꯑꯍꯟ ꯑꯣꯏꯔꯕ ꯆꯍꯤ 65 63 ꯁꯨꯔꯕꯁꯦ ꯁꯤꯐꯥꯎꯗ ꯑꯩ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯑꯣꯖꯥꯒꯤ ꯁꯩꯍꯧ ꯁꯩꯔꯣꯏꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯕ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩ ꯇꯧꯖꯔꯤ ꯑꯗꯣ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯏꯅꯕ ꯌꯥꯝꯅ ꯏꯊꯤꯜ ꯄꯤꯕꯤ ꯑꯗꯣ ꯑꯩ ꯄꯥꯕꯒꯤꯗꯤ ꯀꯣꯛꯇꯒꯤꯗꯤ ꯂꯧꯊꯣꯛꯄ ꯉꯝꯃꯤ ꯏꯕꯒꯤꯁꯤ ꯀꯅꯥꯒꯤ ꯁꯥꯞ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯏꯕꯗꯤ ꯑꯗꯣ ꯑꯩꯅ ꯄꯨꯊꯣꯛꯑꯒ ꯐꯣꯡꯕ ꯀꯥꯏꯁꯦ ꯁꯨꯡꯉꯝ ꯍꯤꯡꯉꯝꯗꯕ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯑꯃ ꯂꯩꯖꯕꯅꯤ ꯑꯣꯖꯥꯕꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯑꯩꯍꯥꯛ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯑꯗꯣ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯁꯁꯤꯀꯥꯟꯇꯏꯗꯤꯇꯔ ꯑꯣꯏꯔꯒ ꯏꯆꯥ ꯏꯕꯨꯡꯉꯣ ꯑꯍꯜꯁꯤꯅ ꯏꯗꯤꯇꯔ ꯑꯣꯏꯔꯒ ꯐꯣꯡꯕ ꯂꯥꯏꯔꯤꯛꯁꯦ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯌꯥꯝ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯑꯦ ꯑꯩꯅ ꯉꯁꯤꯁꯦ ꯁꯤ ꯄꯥꯔꯒꯦ ꯑꯩ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯣꯖꯥ ꯏꯕꯣꯍꯟꯕꯤꯒꯤ ꯕꯪꯒꯕꯟꯙꯨꯗꯨꯁꯨ ꯃꯊꯪꯒꯤ ꯍꯞꯇꯥꯗꯒꯤ ꯍꯧꯔꯒꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯗꯥꯛꯇꯔ ꯏꯕꯣꯍꯜꯅ ꯏꯔꯛꯄ ꯃꯥꯒꯤ ꯁꯩꯔꯦꯡ ꯌꯥꯝ ꯐꯖꯕ ꯑꯃꯁꯨ ꯁꯩꯍꯧ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯕꯁꯦ ꯃꯊꯪꯒꯤ ꯍꯞꯇꯥꯁꯤꯗ ꯌꯩꯊꯣꯛꯆꯔꯒ ꯑꯩꯅ ꯉꯁꯤ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯔꯤꯛꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯤꯇꯪ ꯂꯥꯟꯊꯣꯛꯆꯅꯤꯡ ꯂꯩꯔꯝꯃꯤꯉꯩꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯕꯤꯐꯣꯔ ꯌꯦꯁꯇꯔꯗꯦ 2 days ꯕꯤꯐꯣꯔꯗ ꯑꯩ ꯈꯤꯇꯪ ꯀꯥꯎꯕ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯀꯅꯥꯗꯥꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯨꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯀꯣꯟꯅ ꯀꯩꯅꯣ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯁꯣꯅꯤ ꯀꯧꯕ ꯗꯗꯥ ꯑꯃꯅ ꯑꯩꯁꯦ ꯀꯣꯜ ꯑꯃ ꯐꯪꯕ ꯑꯗꯩ ꯑꯅꯤꯁꯨꯕꯒꯤ ꯀꯩꯅꯣꯁꯤꯗ ꯅꯨꯃꯤꯠꯁꯤꯒꯤ ꯃꯃꯥꯡꯒꯤ ꯑꯌꯨꯛꯁꯤꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯣꯜꯁꯤꯗ ꯀꯩꯅꯣ ꯀꯅꯥꯗꯥꯒꯤꯗꯒꯤ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅꯦꯅ ꯍꯥꯏꯔꯛꯑꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯚꯤꯗꯤꯑꯣ ꯃꯤꯇꯤꯡꯁꯦ ꯁꯛ ꯎꯅꯕꯁꯦ ꯇꯧꯔꯛꯑꯦꯕ ꯑꯗꯒꯤꯗꯤ ꯅꯪ ꯁꯤ ꯑꯩꯅ ꯑꯩꯕꯨ ꯂꯣꯏ ꯈꯪꯕꯤꯔꯝꯃꯦ ꯑꯗꯨꯒ ꯃꯤꯡꯁꯤꯁꯨ ꯃꯤꯡꯂꯦꯟꯁꯤꯁꯨ ꯑꯩꯅ ꯁꯤꯜꯆꯔꯣꯝꯒꯤꯁꯨ ꯑꯌꯥꯝꯕ ꯄꯥꯖꯈ꯭ꯔꯦ ꯑꯌꯥꯝꯕꯗꯤ ꯄꯥꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗꯗꯤ ꯀꯣꯚꯔꯗꯤ ꯇꯧꯈ꯭ꯔꯦ ꯑꯩꯒꯤ ꯃꯩꯇ꯭ꯔꯕꯥꯛꯀꯤ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯅ ꯑꯁꯨꯛ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯑꯗꯨꯅ ꯑꯩꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯏꯕꯦꯝꯃ ꯑꯃ ꯑꯟꯖꯨ ꯑꯌꯦꯛꯄꯝ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯎꯁꯤꯟꯒ ꯏꯕ ꯕꯤꯔꯃꯪꯒꯣꯜ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯩꯅ ꯄꯥꯖꯔꯤꯁꯦ ꯑꯩꯅ ꯈꯪꯖꯕ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯂꯩꯖꯕ ꯑꯗꯩ A.K. ꯁꯦꯔꯥꯝ ꯏꯄ꯭ꯋꯥ ꯏꯕꯨꯡꯉꯣꯀꯣ ꯑꯗꯨ ꯑꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯈꯤꯇꯪ ꯍꯦꯛ ꯁꯪꯉꯛꯄ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯑꯁꯣꯝꯒꯤ ꯃꯄꯥꯟꯂꯣꯝꯒꯤ ꯑꯃ ꯄꯥꯏꯗꯕ ꯌꯥꯗꯦ ꯀꯥꯏꯅ ꯑꯩ ꯋꯥꯈꯜꯗ ꯁꯨꯝ ꯂꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯄꯥꯏꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯣꯅꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯕꯨꯡ ꯍꯥꯏꯗꯤ ꯆꯍꯤ ꯊꯤꯒꯠꯅꯔꯦ ꯏꯕꯥꯅꯤꯁꯦ ꯑꯗꯣ ꯆꯍꯤ ꯊꯤꯒꯠꯅꯕ ꯃꯇꯝꯗ ꯑꯩ 75 ꯍꯌꯦꯡ ꯍꯪꯆꯤꯠ ꯀꯩꯅꯣ ꯇꯧꯗꯣꯔꯤꯕꯅꯤ ꯑꯩ ꯀꯩꯅꯣ ꯁꯨꯔꯦꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯗꯨꯗꯤ ꯑꯩꯅ ꯍꯜꯂꯦ ꯑꯗꯨꯅ ꯇꯥꯗ ꯀꯧꯔꯛꯑꯣ ꯀꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯁꯣꯅꯤꯁꯦ ꯀꯩꯅꯣ ꯀꯔꯤꯒꯤꯅꯣ ꯅꯍꯥꯟꯃꯨꯛꯀꯤ ꯊꯥꯡꯖꯗ ꯄꯥꯗꯦꯅ ꯁꯨꯃꯥꯏꯅ ꯈꯔ ꯑꯩꯈꯣꯏ ꯑꯦꯖ ꯑꯦ ꯕ꯭ꯔꯗꯔꯂꯤꯀꯣ ꯑꯅꯧꯕ ꯁꯛ ꯎꯅꯕ ꯑꯣꯏꯔꯒꯁꯨ ꯈꯪꯕꯗꯤ ꯌꯥꯝ ꯀꯨꯏꯅ ꯃꯃꯤꯡꯒꯗꯤ ꯇꯥꯖꯔꯕ ꯑꯁꯤꯅ ꯗꯥꯛꯇꯔ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡꯍ ꯑꯩꯒꯤ ꯃꯔꯨꯞ ꯑꯩꯅ ꯑꯃ ꯏꯔꯒ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤ ꯑꯩ ꯉꯁꯤ ꯄꯥꯖꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥꯡꯁꯤꯗ ꯑꯩꯅ ꯑꯣꯖꯥꯒꯤꯁꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯏꯗꯤꯇꯔꯒꯤ ꯋꯥꯔꯣꯜ ꯈꯔꯁꯤ ꯑꯩ ꯍꯥꯟꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯂꯥꯟꯊꯣꯛꯆꯒꯦ ꯏꯗꯤꯇꯔꯒꯤ ꯋꯥꯔꯣꯜ ꯈꯔ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯗꯥꯛꯇꯔ ꯑꯅꯨꯔꯥꯙꯥ ꯏꯗꯤꯇꯔꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯏꯕꯕꯨ ꯑꯣꯖꯥꯒꯤ ꯃꯆꯥ 5ꯅꯤ
ꯃꯉꯥꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ 3 ꯅꯨꯄꯤ 2 ꯅꯨꯄꯤ 2ꯁꯤ ꯒꯤ ꯃꯅꯨꯡꯗ ꯑꯅꯨꯔꯥꯙꯥꯅ ꯃꯥꯅ ꯑꯅꯨꯔꯥꯙꯥ ꯍꯥꯏꯔꯤꯁꯦ ꯁꯤꯅ ꯃꯆꯥ ꯅꯨꯄꯤ 2ꯒꯤ ꯃꯅꯨꯡꯗ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯀꯣꯂꯦꯖꯇ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯅꯨꯄꯤ ꯑꯍꯜꯁꯤꯅ ꯗꯣꯛꯇꯔ ꯑꯣꯏꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯦ ꯑꯣꯖꯥꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯍꯜꯁꯦ ꯁꯁꯤꯀꯥꯟꯇꯁꯤ ꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯏꯕꯅꯤ ꯏꯗꯤꯇꯔꯒꯤ ꯋꯥꯔꯣꯜꯁꯦ ꯑꯩꯅ ꯄꯥꯖꯒꯗꯣꯔꯤꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯗꯥꯛꯇꯔ ꯑꯅꯨꯔꯥꯙꯥ ꯅꯣꯡꯃꯥꯏꯊꯦꯝꯅ ꯏꯗꯤꯠ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡꯍ 65 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯇ ꯃꯥꯔꯆꯀꯤ ꯇꯥꯡ 22 2010ꯗ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡꯍꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯊꯕꯛ ꯑꯍꯥꯟꯕ ꯁꯔꯨꯛ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯃ ꯅꯣꯡꯃꯥꯏꯊꯦꯝ ꯐꯥꯎꯟꯗꯦꯁꯟ ꯏꯝꯐꯥꯜꯒꯤ ꯐꯤꯔꯥꯜ ꯃꯈꯥꯗ ꯐꯣꯡꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕꯨꯡ ꯃꯁꯥꯅ ꯏꯕ ꯋꯥꯔꯦꯡ 2 ꯌꯥꯎꯅ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯊꯕꯛꯀꯤ ꯃꯔꯝꯗ ꯑꯈꯪ ꯑꯍꯩ ꯀ꯭ꯔꯤꯇꯤꯛꯁꯤꯡ ꯄꯥꯕꯨꯡꯒ ꯂꯣꯏꯅꯔꯛꯈꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯏꯕꯤꯔꯛꯄ ꯋꯥꯔꯦꯡꯁꯤꯡ ꯈꯣꯝꯖꯤꯜꯂꯒ ꯐꯣꯡꯕꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯈꯕꯔꯗ ꯅꯩꯅꯕꯤꯔꯛꯈꯤ ꯑꯃꯁꯨꯡ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯄꯤꯕꯤꯔꯛꯈꯤ ꯃꯁꯤꯗ ꯅꯣꯡꯃꯥꯏꯊꯦꯝ ꯐꯥꯎꯟꯗꯦꯁꯟ ꯏꯝꯐꯥꯜꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯩ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯅꯤꯡꯕꯒꯤ ꯏꯊꯤꯜ ꯀꯌꯥ ꯐꯪꯖꯩ ꯍꯟꯗꯛ ꯄꯥꯕꯨꯡꯒꯤ ꯆꯍꯤ 40 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯃꯥꯔꯆꯀꯤ ꯇꯥꯡ 22 2012 ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯅ ꯄꯨꯊꯣꯛꯆꯔꯤꯕ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡꯍ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌ ꯅꯩꯅꯕ ꯍꯥꯏꯔꯤꯕ ꯑꯆꯧꯕ ꯑꯃꯁꯨꯡ ꯃꯒꯨꯟ ꯂꯩꯔꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯏꯗꯤꯇꯔ ꯑꯣꯏꯅꯕ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯈꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗꯤ ꯍꯥꯏꯔꯨꯅꯨ ꯊꯕꯛ ꯑꯁꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯄꯥ ꯆꯥꯗꯕ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯣꯏꯗꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯅ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯩ ꯃꯔꯝꯗꯤ ꯑꯩꯍꯥꯛ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯏꯪꯔꯦꯖꯤ ꯁꯥꯍꯤꯇ꯭ꯌꯗ ꯃꯥꯁꯇꯔ ꯇꯧꯖꯔꯕꯁꯨ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯅꯩꯅꯕ ꯃꯤꯁꯛ ꯑꯃꯗꯤ ꯅꯠꯆꯗꯦ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯅꯩꯅꯔꯣꯏ ꯑꯃꯁꯨꯡ ꯑꯏꯕ ꯑꯃꯁꯨ ꯅꯠꯆꯗꯦ ꯃꯁꯤꯗ ꯄꯥꯕꯨꯡꯅ ꯇꯥꯛꯄꯤꯔꯛꯏ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯏꯃꯨꯡꯒꯤ ꯃꯄꯥ ꯃꯄꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛꯇ ꯃꯆꯥꯁꯤꯡꯅ ꯊꯋꯥꯏ ꯌꯥꯎꯕ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯁꯧꯒꯠꯄ ꯑꯃꯁꯨꯡ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤꯅꯤ ꯀꯂꯝ ꯄꯥꯏꯗ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯦꯕꯥꯔꯤ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯀꯌꯥ ꯇꯧꯕ ꯌꯥꯏ ꯄꯨꯟꯅ ꯊꯕꯛ ꯀꯌా ꯇꯧꯃꯤꯟꯅꯕ ꯌꯥꯏ ꯅꯈꯣꯏꯁꯨ ꯑꯩꯅ ꯑꯩꯒꯤ ꯁꯤꯟꯐꯝꯗ ꯆꯤꯡꯁꯤꯟꯕ ꯄꯥꯝꯃꯤ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯄꯥꯝꯃꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯑꯩꯅ ꯁꯤꯜꯂꯤꯕꯅꯤ ꯑꯩꯅ ꯂꯝꯖꯤꯡꯒꯅꯤ ꯀꯔꯤꯝꯇ ꯋꯥꯒꯅꯨ ꯅꯨꯡꯁꯥ ꯊꯤꯒꯅꯨ ꯄꯥꯕꯨꯡꯒꯤ ꯌꯥꯊꯪ ꯉꯥꯛꯆꯕ ꯑꯣꯏꯅ ꯄꯥꯕꯨꯡꯒꯤ ꯂꯝꯖꯤꯡ ꯑꯃꯁꯨꯡ ꯄꯥꯎꯇꯥꯛ ꯃꯈꯥꯗ ꯑꯩꯅ ꯏꯗꯤꯇꯔ ꯑꯁꯤ ꯑꯣꯏꯖꯈꯤꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯩꯅꯣꯅꯤ ꯑꯦꯗꯚꯥꯏꯁꯅꯤ ꯃꯆꯥ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯔꯛꯇꯒꯤ ꯑꯩꯒ ꯄꯥꯕꯨꯡꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯅ ꯂꯣꯏꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯄꯥꯕꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯌꯥꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯏ ꯄꯥꯕꯨꯡꯕꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕ ꯑꯩꯒꯤ ꯏꯊꯧꯅꯤ ꯄꯥꯕꯨꯡꯅ ꯆꯍꯤ ꯌꯥꯝꯁꯜꯂꯛꯂꯕꯗ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯒꯦꯁ ꯐꯦꯀꯜꯇꯤ ꯑꯣꯏꯔꯤꯉꯩꯗ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯕ ꯉꯥꯛꯇꯅꯤ ꯄꯥꯕꯨꯡꯅ ꯀ꯭ꯂꯥꯁ ꯂꯧꯕ ꯂꯣꯏꯔꯒ ꯍꯟꯃꯤꯟꯅꯔꯛꯏ ꯇꯉꯥꯏ ꯐꯗꯕꯗꯒꯤ ꯄꯥꯕꯨꯡꯅ ꯁꯔꯨꯛ ꯌꯥꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯊꯧꯔꯝ ꯀꯌꯥꯁꯨ ꯑꯩꯁꯨ ꯌꯥꯎꯏ ꯄꯥꯕꯨꯡꯒꯤ ꯂꯦꯛꯆꯔ ꯑꯃꯗꯤ ꯄꯥꯕꯨꯡꯅ ꯉꯥꯡꯕ ꯀꯌꯥ ꯑꯩꯅ ꯇꯥꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯑꯩꯉꯣꯟꯗ ꯇꯨꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯄꯥꯕꯨꯡꯒꯤ ꯌꯥꯊꯪꯗꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ಯ ꯁꯦꯕꯥꯔꯤ ꯑꯃ ꯑꯣꯏꯅ ꯆꯣꯡꯊꯣꯛꯆꯔꯛꯄꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯟꯗꯛ ꯐꯣꯡꯂꯤꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯁꯔꯨꯛ 4 ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯑꯗꯨꯒ ꯄꯨꯟꯅ ꯋꯥꯔꯦꯡ 95 ꯌꯥꯎꯔꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯁꯥꯅ ꯏꯖꯕ ꯑꯣꯔꯤꯖꯤꯅꯦꯜ ꯔꯥꯏꯇꯤꯡ ꯃꯁꯤꯗ ꯋꯥꯔꯦꯡ 9 ꯌꯥꯎꯔꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯟꯁꯤ ꯊꯕꯛ ꯑꯃꯗꯤ ꯑꯇꯩ ꯃꯁꯤꯗ ꯋꯥꯔꯦꯡ 15 ꯌꯥꯎꯔꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯁꯥꯍꯤꯇ꯭ꯌ ꯅꯩꯅꯕ ꯃꯁꯤꯗ ꯋꯥꯔꯦꯡ 18 ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯏꯪꯂꯤꯁꯇ ꯏꯕ ꯋꯥꯔꯦꯡꯁꯤꯡ ꯃꯁꯤꯗ ꯋꯥꯔꯦꯡ 4 ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯍꯥꯟꯕ ꯁꯔꯨꯛꯀꯤ ꯃꯁꯥꯅ ꯏꯖꯕ ꯋꯥꯔꯦꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯅꯧꯕ ꯃꯆꯜꯗꯤ ꯑꯏꯕꯒꯤ ꯋꯥꯔꯤ ꯃꯆꯥ 4 ꯌꯥꯎꯔꯤꯕ ꯑꯁꯤꯅꯤ ꯑꯌꯥꯝꯕꯅ ꯄꯥꯕ ꯐꯪꯅꯗ꯭ꯔꯕ ꯀꯥꯎꯅꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯑꯁꯤꯗꯤ ꯑꯍꯥꯟꯕ ꯐꯣꯡꯈꯤꯕ ꯂꯥꯏꯔꯤꯛꯀ ꯃꯥꯟꯅꯕ ꯃꯁꯛ ꯑꯃꯅꯤ ꯑꯅꯧꯕ ꯃꯆꯜ ꯍꯥꯏꯕꯕꯨ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤ 2 ꯑꯃꯁꯨꯡ ꯃꯃꯧ ꯅꯨꯄꯤ 2ꯅ ꯏꯕ ꯋꯥꯔꯦꯡꯁꯤꯡ ꯊꯦꯡꯅꯕꯤꯒꯅꯤ ꯋꯥꯔꯦꯡꯁꯤꯡ ꯑꯁꯤ ꯄꯥꯕꯤꯔꯒ ꯅꯣꯡꯒꯥꯈ꯭ꯔꯕꯤ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯅꯛꯁꯤꯟꯅꯕ ꯄꯥꯎꯗꯝ ꯊꯦꯡꯅꯕꯤꯒꯅꯤ ꯍꯟꯗꯛ ꯐꯣꯡꯖꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯇꯣꯞ-ꯇꯣꯞꯄ ꯍꯥꯟꯅꯒꯤꯒ ꯃꯥꯟꯅꯗꯕ ꯃꯁꯛ ꯑꯃ ꯄꯥꯕꯨꯡꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯕ ꯑꯁꯤꯅꯤ ꯑꯁꯤꯅ ꯅꯩꯅ ꯋꯥꯔꯦꯡ 18 ꯌꯥꯎꯔꯤ ꯑꯌꯥꯝꯕꯅ ꯅꯧꯅ ꯏꯕ ꯅꯩꯅ ꯋꯥꯔꯦꯡꯁꯤꯡ
asida critics na pabungi sahitya ki meyang kaya adagi masagi heisingba uttuna yamna kumna nainaba yamna serious oiba oina sahitya ki bichar toba kaya thengna bigani tasengna mak naina wareng sing ase manipuri samalosna sahitya ki maru changlaba singthana ba yaraba critical writer singni haina lowba ya maman yamlaba samalosna sahitya ki magun chelaba khui singni haijaningi masina lairik asigi magun yamna hengadhali aduna lairik ase manipuri samalosna sahitya da choba khudol tawriba lairik amani haina lowba ya nungairi badi wahengbang kumari chanuna wahaudok amasung atai wareng khara haiba lairik asi lamai mudra mari changna nainari machi icham chamba amani haiba yaraktre gandhari ki mi khumpi haiba saireng lairik asina critic marina naina ba thengna bigani masigi saireng simadi aina pajakre makoi dudi el memo professor ke hemchandra Dr. Salam Santi Bala amadi Dr. Anuradha Nomai Themni critic amana waring amadagi hena ibasu thengna bigani lairik asi puthongna bohna badamioi kaya dagi mamal yamlaba mateng phangjaki makoigi manungda Sujit Kumar Loitam Samuro ngamkhai leitana thagachari samurobu ngamkhai leitana thagachari horakpadagi loiba phaw machagi achenba thidana matam kaya mangduna nungju nungsa marakta chokthaba leitana chenbi khi tengbang bi khi magumba kathokpana mang thaba saitya premidia tangbani Surjit Kumar ki manau ibungo Rameswar Loitamna lairik asigi type setting tawibani masigi gidamakta thagachari aikoi da leitraba wari macha khara thingnam jai Sri Devi na pibirei magi laman tonsinjare aduga lairik asida yauriba wareng sing khara di hana na che phong amadi khabar na sing bada phong khraba wareng sing asi bu amu hanna phong ba ya han bibagi damakta editor amasung publisher sing buthagar pa phong doctor lairik asigi cover design tawriba Dr. Makhon Mani Mongsawa amasung Rameswar Loitambu kaujade Sri Imoji Ningombana lairik asigi nambi bagi mathakta Nomaithem Foundation gi mahut chinduna Yaibirel communication na phongbi bagi damakta ngamkhai leitana thagachari lairik asida yauriba wareng sing ibiragli ba critic sing amadi akhang ai punamaki mafamda thagatpa phongdokchaba galloina na ko nonjari matungda su angamba mateng pangbirakani haina asa tawjari Nomaithem Foundation na lairik kaya mathang phong na ba thorang tawjari punamaki mateng ni jari Nomaithem Sasikanta Kaisampat Laimajam Laikai Imphal Mars ki tang tara lisingani kunitoi sida akhoi editor gi warol loisinjare punamaku khurumjari ai minute ang khaktang ta kano to amta lepsage Koi imana break tang loading ai sida husik akoi ki anauba lairik mingwaina panjarabada Professor Nomaithen Tombi Singh gi lairik ki phong banumit ki picture si aina share tawjari aduga tasengna koi imana magi birthday sida magi oja sigi book launch ki book si da dedicate tauba asi yamna nuksiba inspiring oiba moment ni akoina sum aina Library of Manipur aduga Finding the Voice ki journey sida akoi myam sina akoi ai ain taurise akoina ahan laman sum unarura kanda ahan laman singsi na moi na ai da focus tauba nataba mayamgi oina irakpa adagi akoigi ipa ipugi conservation preservation ron the focus taurakpasi akoi pabung tombi na manasu akoigi manipurgi thigatla kanda itokpirakpa sigumbasi urura kanda yamna inspiring oiba
ꯑꯩꯒꯤ ꯖꯔꯅꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯖꯔꯅꯤꯗꯁꯨ ꯐꯥꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯕ ꯁꯤꯒꯤꯗꯃꯛꯇ ꯄꯥꯕꯨꯡꯕꯨ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯗꯨꯒ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ edit ꯇꯧꯔꯀꯥꯟꯗ ꯐꯖꯅ ꯑꯃꯨꯛ ꯐꯣꯡꯕꯤꯔꯦ ꯑꯗꯒꯤ ꯂꯥꯁ ꯂꯥꯏꯔꯤꯛꯇꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯐꯥꯗꯔ ꯑꯗꯒꯤ ꯆꯤꯜꯗ꯭ꯔꯟꯒꯤ ꯔꯤꯂꯦꯁꯟ ꯑꯗꯨꯒꯨꯝꯕꯁꯨ ꯑꯩꯈꯣꯏꯅ ꯎꯖꯩ ꯃꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯐꯥꯎꯖꯩ ꯑꯩ ꯄꯤꯛꯆꯔꯁꯤꯡꯁꯤ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯄꯤꯛꯆꯔ ꯈꯔ ꯄꯤꯛꯆꯔꯁꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯊꯤꯖꯕꯅꯤ ꯃꯁꯤꯒꯤ ꯄꯤꯛꯆꯔꯁꯤꯅ ꯕꯨꯛ ꯂꯣꯟꯆ ꯅꯨꯃꯤꯠꯇ ꯅꯝꯕ book launch 25th December 2022 MDU hall da Imphal Manipur da pangthokibani adagi masigi picture sina imada copy ama pibiba aduga larik sigi manungda pabungna article amasu ibi haina madumaina ina paning ba adu ngaijari sumain tawdana yamna nungsiba picture mayam leire dagi masigi larik sini aduna pumna magna soidana masigi larik si yengkhatpiraga amtang order tawbiyu aduga akhoi Manipur gi damakta personality mayamgi ibiba critic oibiba magi maramda punsi amadi sahitya nainaba masigi larik asi amna akhoi gi damakta kana gadaba larik ni haina ina khanjai aduna soidana yengkhatpirao aduga adomna masi yengkhatpada phangdaba khotaba leirakasu soidana akhoi da message tawbirao akhoi gi team na adum coordinate tawrakanda pabungdagi shipping tawbagi khudong chaba adugumbasu adum thamjage yengbiriba pumnamakpu thagachari ai comment kitang yengjage laima mangang yengbiri yaifaba oibiyu imai bema suman bhatia ngasai imagi birthday tawbagi wishes ni laisang them aruna laisemba laima mangang nganthoi irom arif na photo masu thabirakpadu yamna nungai vidya varti chanu thingam Sashikanta Hidangmayum Nanda Bati Konthaujam John Momo Kingsam Mangsatabam Mala Oinam Rebita Devi Briny Pinky Probit Singh Bhavani Adhikari Ibungo Konjeng Cha Hemchandra Ningthauja dagi Oja Thokjom Ibohan Bisu Yengbiri Raj Ningthauja hit nahak pamsu yengbiri yamna nungsi pabung dang tang share tawbiyu akhoi gi ngasigi lengsi pabung da akhoi mana dedicate tawba akhoi chahi loirakpasida yamna duki matik nungsi ba magi satri yamana oja da magi dedication si ubada akhoi na tamjaningai ni akhoi mana akhoi gi magi na oja oiba akhoi na pabung ngai na kaujare aduga moigi relation sida yamna akhoi guidance pibiba dai thabak ama tawrakpa kanda yamna nurture tawbiba adugumba pabung ni ima amuk lengsin birae oh pabung su yauri aina hit na hakpam yengbasida aina pabung da amtang link se thabiyo aina hana ibana sumaina surprise tawrakani se aina khangdaba haitare aduna yamna nungsiba akhoi ma takpibadagi hento kanda muk aina finding the voice library of Manipur pasida muk pabung na yamna harau harauna akhoi dalam jing birakanda dudi masi tawsi kaina hairaga konchen birakanda
takpiraga koina thaiboi heitaboi thabak ama wakhan macha ama tholakpada tauge kain torokpase pabungna mana haibirakpadu de hena confidence leiba adugumbani aduna pabung sutabiri na hitna haibirabani na pabung gulabna khurumjari pabung di book si phongbagi damakta congratulation aduga manungda yauribasi ai imada parakanda taning basi ai yam thuna taning ye aduga asigi copy si aina mathang tholakpada soidana aina isana mu phangjarakanda mu pajaragani aduna madugi damakta pabung na de yektana akhoi mayamgi wishes aduga akhoi bulamjing biyu pabung fazana leibiyu aina ai message pijare ima adudi makha tarakpada ima da muk sinajarak Puramaku ima ngai ko ima gi sound do ima dum pairu no ngatanga dum thammo ima ise kolam la ai khange ba ima pairu no dum thamgo ima khoi gi app se kolam la ka di ima sound se ngai ko tadri kamai ta ino khangde sound se mu ya da ba aduni masigi problems ima gi se ma kon tadri nene jamuna yengbiri adagi anuradha nongmaithem yengbiri yam nongai smai tawdana pabungi damakta icha mayam chongthopira kanda larik kasi mathang phongba dagi sigumba larik ama phongba haibasi atuki matik matam changba dagi lot of hard work aduna smainai ke haitare corporate tawbibase dagi imana pabungi damakta idaba ihaude haina ma kitang nungaitaba mali adubu aina imana iningbadu iraga amok akoina imagi handaki birthday si 75 changak basida aina pabung nasu haibi imada larik amtang iyoina adu madu iraga mathangi magi birthday ki mamangda phongba ngamjage haina khanjari maduda soidana imana pabungi damakta iningbasi maduda hapchara aga phongba ngamjage tampha debi yengbiri smai tawdana khoina khoigi khangdaba mayam se khoi writer yamna scholar writer pabung tombi mana irakpa larik aigi library sida leiri english ki conference se adu masi aina dum refer tawi khoina manipur ki personality thigalakpa kanda aina amuk madugi larik tu para kanda adum khangbi ibiram bahai tare koina for example akoigi last show da akoigi artist pabung tombi thoiding jam magi maramda muk aina preparation of interview se tawrakpa kanda aina pabung tombi nongmai them gi larik se amuk pai mana mu ibiram bada aduna smai tawdana yamna fazaba akoigi damakta ibiba larik singsi amna maman laina ina lawje ima amuk tang sound amtang haibiro yare mama kata biro ima da sinajarak anda hujik aina waring amakha sigi manung sida nongai them tombi sing punchi amati saiten naina bagi kaino si larik si introduce tawjagraba matungda aigi isai bungo nongai them sasikantagi warol thamjare aduga matungda aina yam surprise oina khangnajaba haitare adugi soni hariba ibung sigi kaino tawre magi ama phannauna hekta ai mamang sida leire aduna ai kaino ai hudi pajara age Dr. Nomai Them Tombi Singh aigi maru soni Jacques Delil Mathure Pitte Koba like tagi lokthokpa quotation faith makes our relatives choice makes our friends asimak thamjaraga haijaningi mari mata natrabasu ming phana kaunaba aigi pungning taba akhanaba marupni Dr. Nomai Them Tombi Singh Manipuri Silpa Sahitya Sanskriti da
ꯑꯥꯏꯀꯣꯟ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯖꯕꯗ ꯆꯥꯎꯊꯣꯛꯆꯩ ꯅꯨꯃꯤꯠ ꯊꯥꯗ ꯑꯩꯅ ꯈꯔ ꯍꯜꯂꯤ ꯑꯣꯖꯥꯗꯒꯤ ꯃꯍꯥꯛ ꯈ꯭ꯔꯤꯁꯇꯒꯤ ꯀꯨꯝꯖꯥ 1992ꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 12ꯗ ꯄꯣꯛꯏ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯦ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕ ꯁꯦꯝꯕ ꯀꯥꯡꯂꯨꯞ ꯍꯥꯏꯕ ꯁꯪꯁꯊꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯣꯏꯇꯥꯝꯆꯥ ꯁꯨꯖꯤꯠ ꯀꯨꯃꯥꯔꯅ ꯄ꯭ꯔꯣꯐꯦꯁꯔ ꯇꯣꯝꯕꯤ ꯁꯤꯡꯍꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯣꯜ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯒꯅꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯏꯕꯤꯅꯕ haiduna ibada aigi item oigadauba che chang khara aingonda pirambaduda tangkuni thoi thani lisingani tranga gi mahaki asengba mapok numit asi thengnei adugi matung inna numit tha da aina khara halli haiduna hotlaga puthokpani aidi ampupna hangbi aigi ibung soni si aingonda so dumaina hangbi ado aigi asengba aigi chahidu makano aina hajaruba matamda adudi aina halle aingonda tada ko aina smain takpirakpani masak nairaba hingduna leriba marup amagi maramda iba araiba nati luna thui wakalna sagatlaga marup ni haiduna bisesan mayama tapsilaga thagat wahi mala lengduna pangida iba su apaman tawbo oina thokani character da assassination professor Noakem Tombi Singa Ningsing Kudol Mington Balari Asida Wai Kradang Iba Egi Dharmani Kanje Kanada su Kulanda Ba Patap Madhya Pantha Lauraga Mahaki Maramda Mayamna Kangdraba Isagi Oina Jumlaba Smriti Kara Otonsi Tokjaraga Makata Tangjari Ningsing imagi connection si muktat khre akhoi myam ngai minasi smain tau dana akhoi gi huziki larik sida ibirakpa article si imana ngasi lokhat pi basi da pabung gi maram da hena akhoi na mukhangani na hangai na pabung na mayam manipur gi people of manipur aina haijabatare ko akhoi na khangning ba kan da mana ibasi akhoi na thiga chabani aduga masigi sida magi punsi gi maramda dagi mayam na pabungi damakta ibirakpa haibatare ko aduna pabungi maramda akhoi na hena khangning base pabung da aina pabung interview tau si ka haibisida pabung sina akhoi gi manipur gi oiba topic adom nom do aina focus tauba aduga aina di pabung maramda yamna hena khangning ba aduna masigi larik sida akhoi na parakanda mayamna pabungi maramda irakpada madugi story duna hena akhoi da khanghan ba oiragani aduna very timely aduga larik si yamna aina sum pictures si thijaba kanda yamna athaba achauba larik ni aduna yamna matam changba degi masi mayam si compile tawbada effort taubiba agi machanupa imana panbiki ming sashikanta mabu thagachari smai tawdana pabungi larik ama smaina khumjan bibasi akhoi mayam gi manipur amadi manipuri literature gi da akhoi khudol achauba mani aduga chahi loiramdai sida phongtok bibase masi anauba chahi horakpa kanda yamna inspiring oiba larik oigani aduna pumna magna soidana yankhat piu aduga larik asi order taubiyo akhoi myam khangmin nasi manipur gi personality hujik imana hujik hairi se akhoi na Canada Montreal da lairaba maga akhoi na amuk unar isi manipuri literature gi nungsiba adugumba dunani imagi connection si ay yang tang ay hangjage gi pumna magna ngasigi chahi loirakpasida kari phaubi chahi horakpagi kari taubigani haibadu soidana comment ibirau
dagi akhoi ima ngai ringai sida yamna phajaba article ama pabung gi damakta yam phajaba article ama tang ai share tawjarake masigi article si Sangai Express ta Phung Bani Nongmaithem Tombi Singh's contribution to the making of Hizam Anganghal a Mahakabi haina ibirai 29 December 2022 Sujit Kumar Loitam na ibirai masi hana suphongraba keno article gi dagi mathang chathara jarakpani masi soidane khatpiyo aina link si thajarake sumaina akoigi Hizam Anganghal si Mahakavi oi bagi magi keno se I bagi maramda masi ibirakpani nagi akoina khangdaba yamna masida yauri Moirangthem Achau Elangbam Dinamani Hizam Romani Nongmaithem Tombi moina pulap changakanda Mahakabi gi statue se samurauda thamnabagi honabiki haina ibirai dagi 2000 masi 2004 gi wari ni ko aduna akoina khangdaba wari sing se sumain tawdana kanana Manipur gi damakta kari tawri haibasi I basida akoina khangba henba haiba tare ko aduna masigi statue si thammaba matungda unveil tawraba matungda mana maduda contribute tawkiba haitare madugi honarakpado adugi matungda sumasi university da class lawba chatli kaina dumaina thabak da yamna keno changja bahaiba tare ko akoina thabak ama tawge na khalakpa kanda madugi dedication duni masi gi article si pabada aina losan jari si akoina thabak ama tawrakpa kanda magi passion aduga magi masida akoina tandaba aduga yamna focus oi bahaiba tare ko masi akoina pabungdagi akoina yamna tamjaningai oiba akoina high achiever gi khalakpa kanda aduni dagi larik asi akoina Mahakabi Anganghal gi khamba thoibi gi sairing se masi akoina muk marakta chahi try pan muk ki matungda larik se phangdre haitare ko phangdabasida amuk market ta lakna na bagi tawrakpase masigi wari se aina khangamde do akoigi tamo aina kaujaba Surjit Kumar Loitam na ibirakpadagi akoina smaina muk khangba ngamjare Mahakabi Anganghal gi khamba thoibi sairing se 1986 ta number se magi out of print oigreba oiraba matungda mayamna di pamaga huji khairi ne akoina bor sahib ongbi sanatombi mayamna akoina para kanda kadai da phange sa koi huji phangba kadai da phang ye phangna dreba smain tawdana khamba thoibi gi si su out of print oi gi base out of print oi gi basida kana tawre amuk phung si haidana taw basida pabungna keno
hizam romoni sida chatlaga haidana masi hizam romoni si mahakabi ki machanupa amug reprint tausi aduga public te available ohensi kaina tawbasida akoi ki pabung tombina proofreading gi responsibility lobidana dagi summary ke ibidana smain tawina masigi wari ama event machama ibirei smain tawdana duna akoina thabak ama puthorokpa kanda magi behind the scenes si kanana kari tawri se akoina khangba yamna chumba haitare aduga thabak si puthorokpa kanda akoina mayamna ayamba matamda yengisina kitang yamna critical overview the yengbado adu natabida akoina kanana kamai tawraga puthora ino lot of effort and hard work madu changbado aduni aduna ai si ima si kayino ma kuina amuk changak tre mai si kari keno problem lai pano ai amtang mute ta thamakan tamtang ai check tawjage aduna imada aina phone taw basi kanare asomna kanda imana tatle khangda dana made dum paraga leirami akhoi mayam ngai minasi aduna sigi akoina thabak ama tawrakpasida yamna pikna akoina show macham tang tawbasi bauta yamna kena tawjaba haitare ko akhoi mana tinga saidagi ma paraga dum pari en khalline bado koina magi manakta keno soiba soidaba masi haibiningai laitaba haitare ima as kai noi dia abo paru de ngasai ai di ima sa changak tra ka dawra ja noina akhoi sumaina ngai minari adudi ima makok tagi ne dum mutkreba adu wara mani ima kamai tawba wara su tu oi simadi lo adudi ima ising amtang thakpiyu aduga akoina yamna taningi pabungi maramde ibirakpado adusu pabungi itaw haina haire ko adu pabungi friend na ibirakpasi amtang pabirao ima adudi ima adu chapter ani yograbo chapter ga amta yawdrida hawdorakpada ngairi adu aidi ima changak train kai no ni toibo now I will start again ani di yograbani lairik lai suda thawa yawba darshanik pandit kumba phije chachada icham chamba chumna yengba mi ama oina uki mahaki sana machugi koidanarba maithongda chamjarabasu sadharan chhatra ma oina lawba ngamkhide mahaku maru oina di professor nomaitem tombi singaga sakhangna hankhibagi thaudang lawbi khibase maru rajkumar bidur singhani saknairaba film critic Sarna Kamal Awadi Bidur ai ahanba sakhangna ki lisingama chamapan yankhai taru siletagi imphal nomaibung thiam lekaida leiba aigi yamba ahalgi manakta isa layeng bagi damakta lakpa matamda yamba ahalgi mayungi yum ama kalaga magi mayumni yamba itei makhoina mabu imungi mihut amagumna khanjaba mioi oirambadu naksina natinaki Karani leiraga ai sileta hale masina para amani chahi taruki matungda ai DM college da laik tamba lai lisinga machamapan humpuni thoida iyamba ahalgi da lai adugi matam duda maga hari haragum tinaba loinare ahambada kitang koitak tawbado mana bikom aina biye siletagi nauna lakwa maruma pangpang leitri classmate singna hi hello dagi henadri classmate singin barakta nomaitem tombi singha yaubra haibadudi haibangamdre mana tongana tumina gyan gi dhyan tawduna lerambana su oiramba yai biduri magi hana dagi
khangni numitu cycle tayar romda cinta ga loina na leiramba ma bu ubada bandhu kari samasya bidur na hangi maningi nung sipele arke thawbadi yani tubli koi bra khangde bandhu aigi marup soni mayang le pak tagi lakwa maitei masani khangna biyo adudagi aina maonda yenglaga bidur na hai soni dombi pomdana ba makutu tingthorei pungning da phawraki telepathic message ama punsigi oina marup oina siko haibagi soni sabka sabka khanghan base yamna nungai jare adubu nomadi ja matada phanminna sidana tara thak yauba konjel tharaga laura ei tombi babu aibu saw ko binu sonita ko biu nong na tung oina yanglam laga mana sutumbi tang ko biu hairaga para cycle thoraga chakre cycle dugi chaka du phayeng tureng leiba phula huki mawngni laikhidraba classmate amasung marup bidrohi kabi arke madhubir na haiki pung isai jagoi kalakar sing gi ngaktani tombigi imu masa maksu kala saitya da ngaujaba mini silet ki maitei machagi hona bi londa punda chumde silet bangla wahi topsin ba na puta daba sing daba maitei loni aigi imphagi manaba singna nokte aigi bangtai du maitei lon bangla yana badu chalak tawduna nganghan naba ta hotnai adubu sum thopi aidi maitei mama manaba singduna sum thopi ba ida cheli bai maloni makoina sum thopi badu amu hanna sum thopi bagi darkar laikhide ningba kai bana maha lan Kurukshetra da tason gi dakpham leiraba lamini ai yam nungai ba wahi yam yauri daga dulot na bo honai sing angawba luptuna taski sena da mai lochinduna la pai chatki ba wakal gi tung illaduna imphal da lagraba su matung da di abhasi thakide thanga su mathorei makoi do ai ga taminaba chhatra nate lekai gi option na bana haron ngaktani ikai ki leitana seng na hairabada karl taba samagi meng da oktaba yamna tukachaba mini oktaba lang chaki lamba tawrubada mahapa pi sumai thiraba aiga nuai them tombi singagumna chumna chatpa lai su da ngobjaba miga matamdu da lapna rangga dawbase sumeru kumeru ni aigi laiba phaba haiba tare saitegi phaba phajaba ningthibagi byakaran tambi takpi khiba mioi khara aigi punchi khongchat ta phangjaki Sanskrit loan saitya gi byakarni panini patanjali gumna makhoi gi kripana saitya gi amrita nongphel marik khiklaga sendok pi khi mari suba aigi okta bagi ekagari su tapna bagal lawduna manipuri saitya gi maikai tamna chatpa hoki chalingai da thengna ba marupni professor nongaikem tombi sing mahak naha uringai da saitya da lupcha ba misakne haibado dem college tamningai dagi khangle saitya Naharol Saitya Premi Semiti Koba Sangsana Dulin Khatpada Lising Macamapan Yankaimapan July Tang Trate Mahaksu Yawi Manipuri Lol Saitya Sanskriti Amasung Kalabu Chokuna Navaho Navada Yumbi Weriba Sangsana Dugi founder member Sumahak Pumaru Weribasu Kurumjay Sakang Maikang Narasu Naksin Natinadri Marak Marakta Sri Birenga Pritibadi Kabi Wari Sana Chatminabadi Ui aina phawi ani sina sanaribi wari se silpa kala saitegi maram soidana oiramgani bituda saireng ama wari macha ama phongle lising ama chamapan humpumdoi bumarida aigi manipuri saite da laiming lore aduna oiramgani aiga numai them tombiga kumerugum lapthokna leirambado thamoigi madhakarjanna naksina hankiba tang taba mafam ama leibase aigi hainabi natte Kosa tapi dipsi gi punsini impal thadokle Pakistan India lan gi matamda 19 singam samapan hupumangada India ka Pakistan kan sungna baland maru mapang singdagi lapthokle adudai matam khara kanarba tungda impal da mu singam samapan huputareta mohale aigi sapadan tawba lasani koba thakai je phongle lisingam samapan huputaret January da sepong adugi columnist RK Bidur P. Biren, M. Lal Gopal, L. Brajendra Kumar,
Sereng waring ibi bana drama theater gi atiada druba taragunga liba ratan thia mahaka loinana marak marakta nomaitem tombisu lai lasani mentor laisam tompok singagi ghari dukan rex ki maningda ka macha ama leibaduda aikoi mayam saite kala sangita natte hiram amatta chithade wari sanaba chamin thaminaba aigi leita da bagi laina do amuk kangde marup singda lasani khusin naram laga lising ama chamapan humpu taret ki loiram dai da tuminna mu imphal thadoki adudagi Asia Europe America da mangluraga mu halaki lising ama chamapan maudra mari kharani gidama miku khara marup singa unaram laga amukso mangi thamoi nungda yekiba marup mapang singi murti di mang ba lekhide marup nomai them tumbi singabu aina yekhiba murti aman Krista gi kumjal singama chamapan maudrama panda Canada dagi imphal da thoklei phangkhiba sumniti gi mongphamda mombati katpa isaga konana purei chahi kunmanga changna punchida thengnakhiba thauto kaya gi material mayam khomjilaga thangkhiba khongchat koba ai ahan balari ki manuscript imphal da madugi publisher biduna puthokpi re thagi chepong sanatong editor sanatong gi editor nusiraba inaw monindra konsamna phongi August ki tang lisingam samapan drama panda August ta phongi ahan bai naw monindra su manuscript adu paraga sinta da laiki tanaki writer critic professor nomaitem tombi singaga mahakni manuscript adugi asoyangam chung thokpiba maruoina banan maruna banan chung thoklam draba inaw monindro ga maga consult tawram draba khongchat Manipuri Sahitya ki kaisum sangda lairamgani punchi miyata aduna maruk nangonda laman tonjare maruki ojabati daba kathokpa nungsibagi lamanchu karigumba matamda kauthoktuna aibu ningsingbirabasu henamu unabagi asa mangan biganu look at the sky we are not alone the whole universe is friendly to us and conspire only to give the best to those who dream and work. Aigi wahai nate kanagumba darsanik amagini masimang maruki maphamda thamjaningi Montreal Mars ang Trampan lisingani tarataru iraida Bangladesh Manipuri Sahitya Sangsad ki Maira Bises Rabindra Sankhya November ama lisingani Trampanda Phongkrap sumaina loisinjare punamakpu khoremjari aduga sibu ibirapa agi ibung shoni pusu ko nonjari khoremjari bhakti kachari aduga Dr. Nomaitem tombi sing agi ngachi pawda lamjing birpa oja pusu khoremjari Thagachari imana ngasi akoigi pabungi phongphong sana hojikta release tawraba larik asigi manungda yawba article ama pabirakpagi damakta aduga ibirakpa soni manihar mingoina panjarabada Canada da hojik Montreal da leiba masamak na magi article si tabada yam nungai ada ai photo tang chingkhatjarake ado ima aina photo si chingkhatlingai da larik tu gi manung da photo gumba yawbra tang akoi mayam da larik tu tang utpira aga manung da photo ga yawra de tang utpira photo haisi hujiki writer sigi soni writer dugi nate writer dugi de aina phangjare adu tang ai thagatlaga share tawjarake mayamna su khangnaba akoigi hujiki writer si magi picture se pukhatjarake adu pukhalingai de imana larik tu da kari yawge haibadu mayamda akoi mayamda hai phetang amtang upi larik sida yawba sidi mapanai daba kano nangi photo su yawre inguda Monica USA aduga loinabak aiba khudingmaki photo su yawri aduga loina na aibagi haibadi kano aigi guru ojariba professor oja tombigi photo si number 1 da ai ucharake ojaga inambema
ga ani punna namina ba photo si ahan ba makta ta ehang uchari ima mathang mathang adum utpiro aina somna kan the back end ai photo kitang hapcharak oh adagi sina ai bigi loina bi jamuna devi na lecharing et jagoi ra si awbagi saktam ama aduga ojagi jisi tongrana sababati oiba saitegi thoram amada wangang ba ojanan hau ringai gini simaga uchara ge sidana kangla dairi gi ojanil kanta hoi lei ringai matamda namina ba photo si sida leire sigi mathangi page na seminar da ojana wangang ba aduga kanagumba maming leiba amaga su namina bagi photo si leijare bauli sai sakpa amaga loina na January 2011 da namba regi songi sina oja kumar ga namina ba yamgre photo si adu mathang ai uchari yamna isyam nungai ram gado mali photo me ojagi report si ni ojagi record si ang phajana thamgraba tamjaningai ni oja kunja mohon ga namina ba aduga jotindra ga loina na namina ba masu pe sida leijare mai pema adusu color da ni yamna masigi book sidi yam precious oirani ai de hujus ketta paninge adagi ojadina maniga ah aduga oja gojendroga ojadina mani leigidre na hamu aina keke makhongda certificate ko ba madi lanthukja khrabani ojagi yamna phagi achumbana tawba phagi ama mayaida as yamna thagachari akhoi swain tawdana edit tawbasida matam yam changam gani swaina photo gasi pasana khumjan bidana tawrisi adagi ojana ayukta surja puja tawbagi pabungna surja puja tawbai photo sina makhada leire mathaktana sima jare adai mathang sina aiga jayanta kumar aibu radio da pusan biramba aigani adu aiga namina ba photo su aiga na aibu yam lun tawbi adu radio da adubu aiga na nungsibi mandana miga toktaga lakta ba kaido base mahutse ai yes yam haigalena ingonde ayam pibirami aiga jayanta kumar kuram jari aiga live on gre yamna kena tawi adudi lariksi yamna machakti yamamgani ado ima aigi babungna ibi hai to kari ibirino ay yam taning yam tang adagi kainoni nang do mo adagi photo si ai mathang da su pa ga dori bani ai mathang uchara age aduga ai ichanupi gi se ai na sai hanabu aina ma gi su pa thuk sira kan khalam bani adunga si di pau di haira anu ai su ware aduga nangi si pabung na mathang chahi ngai rage adudi mana paba ang mathang da ai soidana nangna pabung da iba chithi do aduni pabungna yaubiri se saisida Monica ingudam Rockville Maryland USA Monica ingudam Finding the Voices com Thursday tang 23 August 2021 Nongmai Pandit Imphal Manipur dear pabung I hope this letter sida ibado nangna ibado ha amtang utpiro ay yam yengning oh smaina iba mo pabung kanong kisi aduga nangi maram da so mo mayam ibadugi marakta sunangi so mu yauri babung na sithaba nate
Yes. Oh, na Uh-huh. sina sai nang na iba si ni pamong na sida happy se. Oh, Kurumjari with love Monica ngudam sida nang na chithi sige aroi bada happy with this I will end for today. I look forward to hearing from you kaina haide. Adagi amuk nangi amuk maramda iba mayam gi su i ko nang na thanda na te happy ba mayam sige maram sida yamna mamutta na masata na pabung na tigat pi bado aigi angak pa phawi pungsi amada aina ngamaroi daba kainoni sida nangi maram da o sida ya Monica ingudam US simadi ay kaino tawrage pabung na iba ni sina lising kristagi kumja lising ama samapan hundra taru kwa ka ken thiam le ka imphal da poki nonga khraba ingudam tomba sing kristagi kumja lising ani tra taru ta lekhi daba baba lekhi daba do aduga Srimati Saroj Nalini Khomdram anigi ahum suba maza nupi ni ahanba Miranda, Monindra, ada Monica, amasung Manoranjan. Bangalore University, Monica C. University, Indiagi, BE, Computer Science, Pesit, Girl Hostel Duda. Lising ama samapan Maudramari Dagina, lising ama samapan Maudram Pan Pawat Tamaga Pasauki, Makata University of Maryland, US Dagi, MS Software Development Management Master Lucian Ki Kristagi kumjali singani mari da yung pala mamatong da mahaki mapuro ba madi masa ani galoina na Maryland US ta lady maru ba simpam na IT professional in telecom and healthcare ni Kristagi kumja lisingani trying thoida finding the voices ko ba social media platform amalin khatuna magi apopi Saroj Nalini galoina na thangja kudingi audio visual medium da Manipuri larising paduna nainaduna malengi mafam kaya da laikraba mamarol Manipuri pabang amjadraba ngang bahijadraba Manipuri masasing databa panganba mamarol musibagi inot piriba sini platform asina Library of Manipur Peoples of Manipur Peoples of the World ko ba program makha kaya lepa letana sandoragli Maraybang majati mamarol sahitya amasung sanskritin nusijabi lam koiba ma di saireng pamjabi maitai chanu ase maming labi lai pi kalakar amasuni art exhibition kaya damagi ayek palai kaya utkre mana matung kaya su phangkre haujik lairi ama phong na naba thorang taw sumna loisal pabung na ibiri babayo data se yes, pabung kurumjari amta yang jagay mai amta mayay da utpiro. Okay. Yes, yang nungsi. Sain tal na manggon oijage pabung okay na hayta na hayza dana tawjabasi pabung na guide pibiraga pabung di wahay na ako'y itilhin na pibiba. Maduni yam nungaire adudi imasu ngasidi waramani ado pabung na aigi painting si hiring ay sida ay painting amtang chahi loirakpasida share tawjage. Masigi painting si ay di sirui si ay na yamna nungsina yekchabani chahi loirakpasida ay masigi anawwa painting ni mayamda amtang ay share tawjage manggon pijari pumnamapu frame chalaga ay na masi hadok naba ready da lairabani sirui lilisi ay gidamatadi ay Siri lilisi satpa hujipau ujadri adubu ay amtang ujage haina manggon nijari Siri lilisi na akoi pumnamakse yamna nungsiba amadi akoi bu protect tawbi aduga hek yengbada aingonda yamna ingba mapawba aduga yamna nungaiba nungsiba mapawba aduga akoi si protect tawbi gaina khanba adugumbagi energy chenba lay oibana aina masi Panayamna yeame aina yekpase do hujikse aina masi loisalakanda ayam matamda aina aigi la yekpasi wall art oina copy di mayamda pirakanda original pi base angonda yamna aina kaino tawbado handaki chahi loirakpasidadi aina sharing tawrage aina khallakanda mathang
aina mayamda aina thagachari gi oina masi use tawjabani masi share tawjari pumna mangna kamai tawbi heba sem tang jingbi Ngam nungare ngasidi nungai mandana pi tathokre adudi aina last ta ima ngasi gi akoi gi article Soni Manihar gi article pabi base magi picture amtang ai share tawjarake mayamna ngasi gi article si ibibagi ai amtang pukhatjarake pumnamak na amtang aduna chahi loirakpa chahi horakpase chahi horakpasida akoina gift piba khallagadi larik oina pibi basi yamna aigidamakta di yamna nungaijai aduga larik piba haibasi knowledge to share tawbani aduna pumnamakna larik yankhatpiyo akhoi manipurgi yam phajaba larik leire tasengna harabada ngasigi ojana phongi balarik si yamna kanone ba reference huji ki tammi ba eme moina manipuri si number phangde na yam kanna haiba adu mayam da lawba su talhanba amadi tawi ado aigi damakta di manipuri lawba yam nokna rame akhoi matamda manipuri bu kanan lawje yege kaina ado aina machi mayam na haiba sidam di lawrage na ye adu maina lawjarak pane aduna Manipuri si hujik-hujikta akoina pabasida angang tammiba natragana platform dawa amatangang dogo oiragasu ojai maramda ngangba oiragasu masi paraga di brain manungda changraganda adum pakthok tholakadoineba yam sangna ngangubagi wafam nataba akoi ngang dogoi machak to risu oenba idogoi machak to risu oenba reference book to adugi damakta di larik si present tauba gift tauba sinadi yamna di kanagani adu yam kanaragadi mayamna su yam kana pamdaba yam kanaba pose moine heta luna khanbado adu luna khanbiganu request taujari larik si yam kanaba aina pung ama changna pabada aidi wajaba aduga siloina paba matamdadi ngasagi parkha thagadoriba angang dudi waba leiroidoineba aduna pabiu nainabiu aduga larik sitna ba haijaba nate akhoi knowledge sida kitang hengat ba haiba sinadi mimang thokpada su nungai ba phangi haibase ai thamjage no khoram ta aduna akhoi gi damakta ibire aduga larik si akhoi knowledge se power ne akhoi na manipur represent tawrakpa manipur gi maramda khangadi manipur gi people of manipur se khangba ma darkar lai adudi people of manipur se khangaga de aduna akhoi da khangda bayam lai gi bai samakti every Saturday akhoi manas maina tawrakpa sida new things akoina kano learn tawri aduna ngasi gi picture sing si ay yang tang guchage masida laire lyric si lokhat piu soidana masina book launch ta number picture si aina pabungi Facebook tagi lawjabani yamna phajana book launch si pangthokre aina photo das maina ubasi yam nungai akoi mada masi copy pibi gi moment tu ni adagi aina hujikta okay sidalaira Soni Manihar na ibiba mengoina Punjab ko ma Montreal dagi ibirakpa article do magi itaw haire ko nongmai them tumbi singi magi picture si su aina Facebook dagi lokhatjabani akoi gi ngasi imana pathokkiba article do adu picture do aina tang uchaning adudi aigi pabungna aigi maramdasu ibi aina madu tabada yamna nungai imana mathangida pabiro aduga letter du di aina ijagibani na khanjai aduga aina smaina phongbada yaubirakani kai sidi aina khangjada bahai tare aduna lapna pabung khurumjari tekta kaidana mathangi
chahida amok tholak pada soitana unaminasi aduga ima gisu ngasi mapuk numit celebrate tau bada wishes pibira pumna makpu thagachari imana harauman kitana pi su ta thokre smain tau dana koina nuksina akoigi library of manipur gi thabaksi 2023 da su mathang chathajarakani aduga 2023 da koina iba sida aina akoi iba hizadragasu chahi tara mathoi suba oigadoini aigi damakta defining the voice tawrapase ado chahi tara mathoi tara sida aina unarakpa mi mayam adagi akoigi finding the voice sida laga share tawba dagi aina chalubada unarakpa very heartfelt heart touching oiba wari si aina aigi heart sida carry tawri adagi imana libiba wari kayam leiri aduna 2023 se akoina library of manipur gi saturday show si de dum tawzagani aduga kitang ingna I bagi sida chathajage haina ningjari aduga akoina smain tawdana pabung na mayam gi wari lithorapase si yamna inspiring ithiloiba smain tawdana akoigi show da akoina thengnajarakpa wari nungsi ba yam leiri aina chalaga artist ama akoina khanghaudana miracle oiba thabak yamna akoida thengnai haitare akoina finding the voice amadi library of manipur gi journey si tawrakpa kanda akoina thajadaba line inchalakpagi thongda una roidaba mi se hek unaba adagi una rakanda magi akoise akoi life sida kari purpose no kaina adumaina khalhanba haitare noma akoina sungnu nage khandaba artist ama akoina unaraga chatlaga masinaraga sulerami aduga magi wari sitaba kanda ingonda thamoy yamna sokhi aduga aina america da yora kanda editing bholoi gideba loidringai da masi legide adu magi wari magi art si kamaina mana tawrakpano ade mana piramu pautak smain tawdana akoigi yamna nungsiba thengnaba wari singsi aina koina haidokpada di keno oidaba iragana hena thamoigi wase tholkadaba aduna 2023 sai kitang ingna solitude ta leirakanda ibagi sida focus khara tawjage haina maina khanjari khagadi iba hojare adabu lari koina phongbagi madudi yojadre adu hairaga matang asida koi program asi loisinjana ba tawjage imana any last word haibiyu aduga yengbiriba punna pusu yamna thagachari wishes su yam pibirai ima haibi puna makpu khoyam jari loina na aina ngasigi sida atai amta ningsang bangam jadre aigi bari da wishes pibirakpa puna makki mafamda singba ngamlaroi dabalaman tonsinjare haina sumaina ai thamjaraga loisinjarage aduna 2022 si yamna koina nungaiba chahi ama oire krishna devi nijua rambam chanu potsangbam hamom pramod yengbiri hitna hakpam yengbiri anuradha nungmaithem yengbiri yamnungsi chanu na siroi lilisi yekpa mande asengba mali hairi ai siroi lilisi ahamba yekpada machu yamna yakna yekpada handaki machu sina mukhara aina male na khali adubu asengbado ai udribanina ai khangdri asengbado tang yengjaraga muk hena yekpa ngamjage hamom pramod na wishes pibiri anauba chahigi mayamda yaipa nungaiba nizari Purnima Laishram yengbiri Khairakpam Buddha Singh yengbiri dagi sumain tawdana Rishi Laurembam yengbiri pumnamakpu thagachari aroiba chahi gi numitsida akoina anauba chahi si welcome tawbasi fajana tawbiyu aduga kamaina tawbini haibadu section na leibiyu haitare ko de kharamna dum akoi party gumba tawbada hidak thakpa khotpada ngauba sulei adu section biyu hidak thaga gari thobiganu aduga yamna nungaina akoi leminasi hairaga ngasigidi program si loisinjarage 2023 da akoi soidana amuk unaminasi khurumjari puna makpu khoyam jari